Yengbi Pupunamakpu, Saratchandra Sharma Peak News ki Sayor Sigi Jinda Manipur, Taram Nok Sitting as Jinda Manipur topic say World Heart Day, have the day, Maduding as World Heart Day, globally, Masi global over, Vietnamani Madudi Heart Key, Masiki Madam the Kangba, Aduga Heart Shikamaito, healthy in the Tamba, Aduga Marona, Heart Key, Lainagi Sang, say no one who won't collect Moro Yam Kamanoina, Uzik Petibida, Yam Kanakanotoshi, cardiovascular have a disease in it, some like a #1 killer gi, Pibum Dalek Paduna, Tangai Paduna, Heart Shikamaito, Mapangal, Panatamni, Aduga, Laina, Tina, the Kamai, Naktokoni, Habagi, Rick Spectre sings the Kamai, and then getting Habagi idea to events a Pactoponi, Aduna Nasisu, Masika Marilena Koina, Impact Tibida, Sinjeri, Wall Heart Deni, Aduga, Mayami Kanging Manipur, Heart Kikari, Lena, sing say, Adam no one we hang like Pahite, so I am Kanging questions in Karising, Hangbayanaba, I cited Tamjaba, Yaring as the Hangaba Honazake, Aduna, Mayamsu, Muna Yang Washing Munatasan view, but the heart key problems in the no monomogi Masisang Wankalapuduni, Mayam Haksang Panalaminasi. Have a message to that Nasigi, Maruina, Nasigi, and Manipur, Wall Heart Digger Marin and Pukusabani. Lord Langston Bidaba Singh, I get it in the Pampi say, Dr. Arambam Athouba Singh, Chief Cardiac Surgeon, Imphal Heart Institute, I Hanan, but Athouba Noxari, Athouba Langston Bidaba, Dr. T.H. Premchand Singh.MD, Advisor Manipur Heart Care Society ne ai Dr. Premchand Singh.MD ado yeta thangna phamina jari se Dr. Kh.Jelen Singh, Chief Interventional and Cardiologist, Imphal Heart Institute ne ai Dr. Jelen Singh.MD ai hanan se ai extreme night ta phambi dewa thoda hanan laksarage matudi maruina maru oi bhai World Heart Day se khoi chum tajabada around 1999 2000 doi dagi horoko male world gi global event oina ai khanbada masi yam tangai phadaba oinak pahaibata event singse masi karidagino World Heart Day se maruina karigino kaidi pangthorokuni hanam tang thambibte Dr. Athouba World Heart Day na koina chahi khudingi tang 29 se kano observe tawi hai maram si kaino da koi globally whole world gi oina cardiovascular disease hai koi heart attack kumba the stroke the brain the stroke kumba #1 killer hai do ore 17.9 million me is serial chahi guding adu serial is the yam chawba portion amadi premature death men ja aidi matam sudring ai da leitaba hai tar ko matam khoi magi chahi mai mi ma mi oi ba mi chahi sudring ai da leikidaba mi yam yausale naha da yam yaw sigi chang chida kaiguma mana matam khara mamang da aware aware magadi habit kitang modify tarambada akoina 80% gumba yamaba population da 80% akoina prevent tawya ni kanmangam ni haibasi huji khange data ma'am sida yemada aduna heart disease ki kyam maru hoige adagi sina kyam son ge haibasi society da huji khangba horamne sigi awareness si yam thuna piba yam toina pibam da kadar adun 29 September si akoi ngasai gi adugi da makta celebrate tawpune sida awareness am yam thuna create tawkadaba mi myam sida adagi ayamana hujik tawrisi nabu naragadi moi hospital la ani treatment tawrani ko adu natabida akoi nongsu pamai na naha sing ne ba ayamana akoi da matam phangi moi da moi gi habit se modify tawbagi tai matam pi ja naha se akoi na educate tawba aware ohen bam da ka ta moi sine ba koi na ngai gi habit phawragadi heart disease yam kaino ta hobi ai prevent hobi ai and sigi group si ju aware when bi ai na ma'am se habit aphaba ma'am se kai tobi ai kholle de koi sir hoi ma'am se yauri ko matang discussion la World Heart Federation na 29 September se every year World Heart Day na celebrate tawi aduga handa kisi theme di my heart your heart ai heart su aina phajana thamgadum ni aduga ai family ai gi nuksiba jaromi ma'am gi heart su aina phahan bada mateng panggadum ne moi the awareness piba moi the advice piba si ma'am adu oraga de khoi je heart hero na kauduri kaino da ai gi hero ai je any mi ma lan ngamuba mi kaino toruba su hero ngatalate khoi isa gi individual ma hoina responsibility phajana khangba ji hero ko be aina ai family im leimna family je ai gi daita ne aina thuna sido khagadi ai responsibility do aina khangdaba ta dune aduna ai heart se phala thamagadi aina ai family do phajana yokhalak ngamni ai responsible person mo yi hagadi heart phajana phandiu heart hero koina korokani sigi pandam sita koi changchan jarapne sigi pandam changchan jarapne taseng mongti asai gi
ꯍꯧꯖꯤꯛꯀꯤ ꯏꯝꯐꯥꯜ ꯍꯥꯔꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯅꯤ ꯏꯁꯝ ꯁꯝꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯔꯝꯗꯤ ꯍꯥꯔꯠꯀꯤ ꯗꯤꯖꯤꯖꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯃꯁꯤ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯖꯜꯂꯛꯄ ꯑꯦꯔꯤꯌꯥꯗꯨꯅꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯑꯊꯧꯕꯅ ꯊꯝꯕꯤꯔꯤꯁꯤꯅ ꯍꯛꯆꯥꯡ ꯐꯕꯤꯌꯨ ꯑꯗꯨꯒ ꯃꯊꯧ ꯇꯥꯔꯗꯤ ꯕꯤꯍꯦꯕꯤꯌꯔ ꯃꯣꯗꯤꯐꯥꯏ ꯇꯧꯕꯤꯌꯨ ꯇꯁꯦꯡꯅ ꯅꯥꯔꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗꯨ ꯅꯠꯇꯦ ꯌꯥꯔꯤꯈꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯤꯅꯣ ꯏꯁꯥ ꯐꯔ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯗꯥꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯗꯒꯤ ꯂꯥꯛꯆꯅꯤꯡꯕꯁꯦ ꯃꯔꯨꯑꯣꯏꯅ ꯃꯦꯗꯤꯁꯤꯟꯅꯤ ꯍꯥꯟꯅ ꯂꯩꯕꯤꯔꯝꯕꯁꯦ ꯔꯤꯝꯁꯇꯒꯤ ꯃꯦꯗꯤꯁꯤꯟ ꯔꯤꯇꯥꯌꯔ ꯇꯧꯕꯤꯕꯅꯤ ꯌꯥꯝꯅ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯅꯤ ꯑꯗꯨꯒ ꯈꯪꯕꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯗꯧꯔꯕꯅꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯗꯣꯛꯅ ꯃꯔꯝꯗꯤ ꯈꯔ ꯃꯃꯥꯡ ꯌꯥꯝ ꯊꯥꯅ ꯆꯠꯈ꯭ꯔꯕꯅꯤ나 ꯕꯤꯍꯦꯕꯤꯌꯔ ꯃꯣꯗꯤꯐꯥꯏꯗꯁꯤ ꯀꯔꯝꯕ ꯑꯦꯔꯤꯌꯥꯗꯅꯣ ꯗꯣꯛꯇꯔ ꯇꯧꯕ ꯌꯥꯔꯤꯁꯦ ꯑꯗꯨꯒ ꯕꯤꯍꯦꯕꯤꯌꯔ ꯃꯣꯗꯤꯐꯥꯏꯗꯁꯤ ꯀꯌꯥꯝ ꯂꯥꯏꯍꯟꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒꯅ ꯕꯤꯍꯦꯕꯤꯌꯔ ꯃꯣꯗꯤꯐꯥꯏꯗ ꯇꯧꯕꯁꯤꯗ ꯗꯥꯛꯇꯔꯁꯤꯡꯗꯒꯤ ꯗꯥꯛꯇꯔꯅ ꯍꯥꯏꯔꯗꯤ ꯈꯔ ꯂꯨꯝꯗꯣꯏꯅꯤꯀꯣ ꯏꯁꯝ ꯁꯝꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯅ ꯍꯥꯏꯕꯗꯩꯗꯤ ꯗꯥꯛꯇꯔꯅ ꯍꯥꯏꯔꯒꯗꯤ ꯗꯥꯛꯇꯔꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯛꯄꯁꯨ ꯌꯥꯗꯣꯔꯤꯅꯦꯕ ꯗꯥꯛꯇꯔ ꯑꯗꯨꯋꯥꯏꯗꯣ ꯊꯝꯕꯤꯕ ꯇꯥꯏ ꯕꯤꯍꯦꯕꯤꯌꯔ ꯃꯣꯗꯤꯐꯥꯏꯗꯁꯤ ꯀꯌꯥꯝ ꯂꯨꯕꯖꯥꯠꯅꯣ ꯀꯔꯥꯏ ꯑꯦꯔꯤꯌꯥꯅ ꯃꯣꯗꯤꯐꯥꯏ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯑꯇꯣꯞꯄꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯔꯜ ꯍꯦꯜꯊ ꯐꯦꯗꯔꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯍꯥꯔꯠ ꯗꯤꯖꯤꯖꯁꯦ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯌꯥꯏ ꯁꯤꯅꯤ ꯅꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯕꯤꯍꯦꯕꯤꯌꯔ ꯆꯦꯟꯖ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯅꯥꯍꯟꯗꯕ ꯌꯥꯏ ꯁꯤꯅꯤ ꯃꯁꯤꯗ ꯕꯤꯍꯦꯕꯤꯌꯔ ꯆꯦꯟꯖ ꯇꯧꯕꯁꯤꯗ ꯑꯍꯥꯟꯕꯗ ꯗꯥꯏꯠꯁꯦ ꯁ꯭ꯇꯦꯖꯁꯦ ꯃꯔꯤ ꯄꯤ ꯑꯍꯥꯟꯕꯗ ꯗꯥꯏꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯗꯥꯏꯠ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯕꯗꯤ ꯀꯩꯅꯣꯁꯦ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯗꯥꯏꯠ ꯀꯥꯏ ꯌꯥꯝ ꯐꯩ ꯍꯥꯏꯅꯩ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯃꯣꯏꯗ ꯐ꯭ꯔꯨꯠ ꯌꯥꯝ ꯆꯥꯏ ꯍꯥꯏ ꯚꯦꯖꯤꯇꯦꯕꯜ ꯒ꯭ꯔꯤꯟ ꯚꯦꯖꯤꯇꯦꯕꯜ ꯌꯥꯝ ꯆꯥꯏ ꯍꯥꯏ ꯑꯗꯨꯒ ꯊꯥꯎ ꯌꯥꯝ ꯆꯥꯗꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯔꯒ ꯀꯩꯅꯣꯁꯦ ꯑꯐꯝꯕ ꯊꯥꯎꯁꯦ ꯘꯤꯒꯨꯝꯕ ꯃꯥꯈꯟꯒꯨꯝꯕꯁꯦ ꯁꯦꯆꯨꯔꯦꯇꯦꯗ ꯆꯦꯡꯕꯁꯦ ꯃꯣꯏ ꯌꯥꯝ ꯆꯥꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏꯅ ꯐꯠꯇꯕ ꯍꯦꯜꯂꯤ ꯃꯣꯏ ꯌꯥꯝ ꯆꯥꯗꯕ ꯚꯦꯖꯤꯇꯦꯕꯜ ꯌꯥꯝ ꯆꯥꯕ ꯍꯩ ꯔꯥ ꯆꯥꯕ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯐꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯋꯦꯁꯇꯔꯟꯒꯤ ꯐꯥꯁ ꯐꯨꯗ ꯑꯩꯈꯣꯏꯅ ꯀꯣꯄꯤ ꯇꯧꯍꯧꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯃꯣꯏꯅ ꯕꯦꯁ ꯌꯥꯝ ꯑꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯃꯩꯗꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯈꯔ ꯍꯟꯊꯔꯦ ꯍꯥꯏꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯟꯒꯠꯂꯦ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯅ ꯍꯦꯟꯒꯠꯂꯦ ꯍꯧꯖꯤꯛꯇꯤ ꯀꯩꯒꯤꯅꯣꯅ ꯑꯩꯈꯣꯏꯅ ꯃꯣꯏ ꯀꯣꯄꯤ ꯇꯧꯕꯗꯨꯅꯅꯦ ꯍꯥꯏꯕ ꯑꯅꯤꯁꯨꯕꯗ ꯑꯦꯛꯁꯔꯁꯥꯏꯖ ꯋꯥꯠꯄ ꯊꯥꯏꯅꯗ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤ ꯂꯧ ꯁꯨꯔꯒ ꯍꯤꯡꯒꯣꯜ ꯁꯨꯔꯒ ꯂꯩꯔꯝꯃꯤꯗꯣ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯗꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯦ ꯀꯥꯔꯗ ꯒꯥꯔꯤꯗ ꯆꯠꯂꯦ ꯑꯗꯨꯒ ꯍꯜꯂꯛꯄꯁꯨ ꯒꯥꯔꯤꯗ ꯍꯜꯂꯛꯑꯦ ꯑꯣꯐꯤꯁꯇ ꯐꯝꯃꯨꯔꯒ ꯑꯗ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯌꯥꯝ ꯋꯥꯠꯄ ꯃꯁꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯍꯦꯟꯒꯠꯂꯒꯗꯤ ꯌꯥꯝꯗꯕ ꯃꯤꯅꯤꯃꯝ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯋꯥꯀꯤꯡ ꯆꯠꯂꯨ ꯍꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯣꯏ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯣꯏ ꯍꯥꯏꯅꯔꯤꯌꯦ ꯋꯥꯀꯤꯡ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯛꯁ ꯋꯥꯀꯤꯡ ꯍꯥꯏ ꯃꯣꯏꯅ ꯈꯔ ꯊꯨꯅ ꯆꯠꯄ ꯆꯨꯝꯅ ꯆꯠꯄ ꯆꯠꯇꯕ ꯕ꯭ꯔꯤꯛꯁ ꯋꯥꯀꯤꯡꯁꯦ ꯀꯔꯤꯕꯨ ꯀꯧꯒꯦ ꯍꯥꯏꯗ ꯏꯁꯩ ꯁꯛꯄꯗꯤ ꯉꯝꯗꯕ ꯁꯨꯝ ꯆꯠꯂꯒ ꯏꯁꯩ ꯁꯛꯄ ꯉꯝꯗꯕ ꯋꯥꯔꯤ ꯁꯥꯗ ꯉꯝꯕ ꯍꯨꯃꯥꯡ ꯈꯤꯇꯪ ꯇꯥꯍꯟꯕ ꯍꯥꯏ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯗ 100 ꯁ꯭ꯇꯦꯞ ꯆꯠꯂꯨ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯤꯅꯤꯃꯝ 30 ꯃꯤꯅꯠꯁ ꯄꯨꯡ ꯑꯃꯗꯤ ꯆꯠꯄ ꯐꯩ ꯁꯤ ꯆꯠꯂꯒꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯣꯏ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁꯁꯨ ꯅꯥꯔꯣꯏꯅ ꯍꯥꯏꯅꯔꯤꯌꯦ ꯑꯍꯨꯝꯁꯨꯕꯗ ꯆꯨꯞ ꯊꯛꯄ ꯑꯊꯨꯝꯕ ꯍꯥꯏꯕ ꯆꯨꯞ ꯊꯛꯄ ꯃꯩꯈꯨ ꯊꯛꯄ ꯇꯣꯕꯦꯀꯣ ꯁꯔꯨꯛꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯦ ꯃꯁꯤꯅ ꯈ꯭ꯋꯥꯏ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯕꯦꯀꯣꯁꯦ ꯃꯩꯈꯨ ꯑꯣꯏꯅ ꯊꯛꯄꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯁꯥꯏꯕꯕꯨ ꯑꯣꯏꯔꯁꯨ ꯎꯞꯄꯕꯨ ꯑꯣꯏꯔꯁꯨ ꯀ꯭ꯋꯥ ꯆꯥꯕꯗ ꯍꯥꯞꯄꯕꯨ ꯑꯣꯏꯔꯁꯨ ꯃꯁꯤ ꯑꯩꯈꯣꯏꯗ ꯇꯣꯕꯦꯀꯣꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯥꯔꯇ꯭ꯔꯤ ꯃꯌꯥꯝ ꯁꯤꯡꯂꯤ ꯃꯌꯥꯝꯁꯦ ꯊꯤꯀꯟ ꯇꯧꯋꯦ ꯃꯥꯅ ꯊꯥꯒꯠꯍꯜꯂꯦꯕꯀꯣ ꯑꯗꯨꯅꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯍꯦꯜꯂꯤꯁꯦ ꯗꯥꯛꯇꯔ ꯑꯊꯧꯕꯁꯦ ꯃꯁꯥ ꯐꯔ ꯌꯥꯝ ꯂꯩ ꯃꯣꯏ ꯍꯥꯔꯠ ꯑꯦꯇꯦꯛ ꯌꯥꯝ ꯊꯨꯅ ꯂꯩ ꯀꯩꯒꯤꯅꯣ ꯌꯦꯡꯂꯨꯔꯒ ꯃꯣꯏ ꯆꯨꯞ ꯊꯛꯄ ꯑꯣꯏꯔꯝꯃꯤ ꯈꯩꯅꯤ ꯆꯥꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯦꯕꯀꯣ ꯃꯁꯤꯃ ꯊꯥꯗꯣꯛꯄꯤ ꯇꯥꯕ ꯑꯍꯨꯝꯁꯨꯕꯗ ꯑꯜꯀꯣꯍꯣꯜꯁꯦ ꯃꯔꯤꯁꯨꯕ ꯍꯥꯏꯇꯥꯔꯦ ꯑꯜꯀꯣꯍꯣꯜꯁꯦ ꯍꯣꯏ ꯃꯌꯥꯝ ꯃꯄꯥꯟꯗꯒ ꯊꯛꯅꯩꯁꯤꯅ ꯋꯥꯏꯟꯒꯨꯝꯕ ꯈꯔ ꯊꯛꯅꯩꯀꯣ ꯋꯥꯏꯟꯁꯤꯅ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟ ꯈꯔ ꯌꯥꯎꯕꯅꯤꯅ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯒ ꯊꯛꯏꯕ ꯃꯅꯤꯄꯨꯔ ꯊꯛꯏꯁꯤꯅ ꯈꯔ ꯍꯦꯟꯅ ꯊꯛꯄꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯍꯦꯟꯖꯤꯟ ꯊꯛꯄꯁꯦ ꯍꯦꯟꯖꯤꯟ ꯊꯛꯄꯁꯤꯅ ꯀꯩꯗ ꯐꯠꯇꯦ ꯍꯥꯏꯗ BP ꯋꯥꯡꯈꯠꯍꯜꯂꯤꯗꯣ ꯍꯛꯆꯥꯡ ꯅꯣꯏꯈꯠꯍꯜꯂꯤꯗꯣ ꯍꯛꯆꯥꯡꯒꯤ ꯊꯥꯎ ꯍꯦꯟꯒꯠꯍꯜꯂꯤꯗꯣ ꯄꯨꯝꯅꯃꯛꯁꯤꯅ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯍꯦꯟꯕ ꯃꯔꯤꯁꯦ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯗꯤ ꯍꯥꯔꯠ ꯅꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯜ ꯐꯦꯗꯔꯦꯁꯟ ꯍꯥꯔꯠ ꯐꯦꯗꯔꯦꯁꯟꯅ ꯍꯧꯖꯤꯛ ꯀꯟꯅ ꯁ꯭ꯇ꯭ꯔꯦꯁ ꯇꯧꯔꯤꯁꯦ Okay. ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯤꯟꯅꯅꯕꯒꯁꯨ ꯃꯁ꯭ꯋꯥꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯃꯁ꯭ꯋꯥꯏꯒꯤ ꯍꯦꯕꯤꯠꯁꯦ ꯂꯩꯕꯤꯔꯁꯨ ꯃꯣꯗꯤꯐꯥꯏ ꯇꯧꯔꯗꯤ ꯃꯁ꯭ꯋꯥꯏꯒꯤ ꯍꯥꯔꯠꯀꯤ ꯀꯔꯤꯒꯤ ꯂꯥꯏꯅꯥꯁꯤꯒꯤ ꯔꯤꯛꯁꯇꯒꯤ ꯅꯥꯟꯊꯣꯛꯄ ꯍꯟꯊꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯆꯍꯤ 10 ꯊꯥꯗꯣꯛꯄꯤꯔꯒꯗꯤꯕ ꯑꯩꯈꯣই ꯅꯣꯔꯃꯦꯜ ꯇꯥꯔꯛꯑꯦ ꯍꯥꯏꯌꯦ ꯆꯍꯤ 10 ꯊꯥꯗꯣꯛꯄꯤ ꯇꯥꯕꯗꯤ ꯍꯣꯏ ꯆꯍꯤ 10 ꯊꯥꯗꯣꯛꯑꯒꯗꯤ ꯊꯥꯗꯣꯛꯄ ꯆꯍꯤ 10 ꯍꯥꯏꯁꯦ ꯊꯥꯗꯣꯛꯇꯤ ꯈꯪꯄꯣꯠ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯆꯍꯤ ꯃꯍꯨꯠꯄꯤꯕꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯆꯍꯤ 10 ꯁꯦ ꯀꯩꯁꯨ ꯈꯪꯉꯔꯣꯏꯗꯣꯏꯅꯤ ꯍꯣꯠꯅꯕꯤꯌꯨ ꯍꯣꯠꯅꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯐꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯜꯀꯣꯍꯣꯜꯒꯤ ꯀꯔꯤꯒꯤ ꯋꯥꯏꯟꯒꯤ ꯃꯇꯥꯡꯗꯨ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯤ ꯏꯁꯝ ꯁꯝꯅ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯇꯣ ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯗꯤ ꯑꯜꯀꯣꯍꯣꯜꯒꯤ ꯀꯔꯤꯒꯤ ꯅꯠꯇ꯭ꯔꯒ ꯋꯥꯏꯟ ꯑꯩꯈꯣꯏꯒꯤ ꯌꯨ ꯅꯨꯡ ꯊꯛꯄꯒꯤ ꯋꯥꯔꯤꯁꯦ ꯁꯥꯔꯝꯗ꯭ꯔꯁꯨ ꯌꯥꯗꯤ ꯌꯥꯕꯅꯤ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯇꯛꯈꯠꯇꯅ ꯁꯤꯟꯅꯔꯤꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯋꯥꯏꯗꯁꯨ ꯗꯥꯛꯇꯔꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯃꯦꯁꯦꯖꯅꯤ ꯇꯉꯥꯏ ꯐꯗꯅ ꯄꯤꯗ ꯌꯥꯗꯕ ꯃꯦꯁꯦꯖꯅꯤ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯖꯦꯂꯦꯟꯗ ꯂꯥꯛꯆꯕꯁꯦ ꯃꯔꯨꯑꯣꯏꯅ
cardiovascular disease se maru number 1 khoi ki killer as a global goine maswai se maru na cardiovascular disease se kayam sathiri Manipur ki context ta kitang laksan jege ko Manipur ki context la ka na Manipur da suma sigi disease se adum chang wangkhal abajala aduga causes sing asai gi behavior sik sinai ba khop padu adum cardiovascular ohen ba yawara na tragana atopa aidi yam common oi da ba sing kari lerige sini cardiovascular disease thon ba yawa doctor Jelen Manipur da hojik se mi diabetes ki masing am hengat le hai adagidi blood pressure leba mi masing am hengat le hai ana ai nang singjabada oja Premchand 1997 da taukiba khoi Manipur da diabetes kyam lege na thijan bagi matang da Manipur da matam da lege se around 4% muktane okay diabetes ki prevalence oja kwa oja na thijan bagi bado hojikti amuka khoina nongna mukta matam da moina minimum da around 6% mong lakhrabani adagi sigi mathakta blood pressure hanadi blood pressure sing naha sing sana banina khoi gi 20s da 30s da blood pressure kya unramde khoi ti 30s even 20s adana moi nam se blood pressure wange lakpu kya mile hai ana diabetes hengalakpa blood pressure hengalakpa adagi di haigum mananga sai gi nisa maruina khoi gi tobacco yes tobacco si mafam ayambada mong amata Manipur sam sine ne khalle either chup thaktaga su be thaktaga su khaini na chaba kwa chaba sina chingba singse aduna tobacco gi atai respect ga tobacco khitang khena basina khudam moina yu thakum matamda yu sidigi hana henjena thakanu sibokti thakpa yai hana khitang myam khana ba yai ba medicinal dose ama hoi he wari ba jari hoi tobacco ki de mai leite any dose se tobacco de dangerous hoy tobacco the minimum dose leite any dose tobacco se dangerous ne smoking hai and smoking se ai sum si matang se sum smoking na sing to ba ri mayana paksana to ne kitang gong panjage smoking to matam se around 7000 chemicals ne phatta yauri se smoke sida se sida humra mukti cancer pohon mangam kyam se yaur ana smoking tawriba number 1 the smoking gidi sidagi hena thakta kasu kaide ha minimum dose leite number 1 number 2 da smoking tawriba mi amadadi mana hidak chara gasu adagiti mana phasana phana atei akhoi gi heart ki protect tongna ba atei tawragasu protection se masa mathana wat le mamdi smoking sida simsamna akhoi gi patom khangdana I phamjillaga heart attack baktom khangna tawbai khudong sa yam chaw asima haijaningi an Manipur da ngasi live films di live risk factor me sum hengalak banina adagi matungina punsi sang basu hengalai hanadi mi sei humdra ngasi sei humdra gi mathak ta live mi ke amasu lere hai ana mokhoi me am se diabetes ki percentage ke amalai blood pressure ki percentage ke amalai mai ham lai banina Manipur su ngasi di akhoi gi heart block toraga heart attack to hanba ya bagi laina hai batai coronary artery disease siki percentage si phajana cardiovascular hai ha phajana dong wang lai brand khalle adigi stroke to ba sigi maksida mo gi valve ki laina maya ma akhoi gi rheumatic heart disease rheumatic heart disease number 1 akhoi angang mai da akhoi gi khanau gum sum na gi ba infection to gi ba hai infection si mama pa dun aloi ba singduna simsamna khanghogdaba natraga simsam macha duna complain togdaba gi yamna khoina doctor puduna ri antibiotic cha matam chana ing hogdaba sigumbadagi simna tabi taraga heart suction giba aduna last sim khoi bhakta tainarakpa sugumsu lei ana bhakki mayamam sudum laktaba nate Manipur ki context yang kan Manipur context da anang hajuksu oja thobuju phambiri ana khoi gi valve sinbagi ahandasu nahadasu valve sinbagi amla eba khoi Imphal heart institution hai simasu lai adagi last panba yabada khoi gi pokpadagi yaurakpa khoi gi heart hoba phunba sina chingba mayama sigi sisu Manipur da dum phajana ui angang da heart pokpadagi horakpa re connection lana polakpa hai
ꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯁꯤ ꯇꯧꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯑꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯁꯝꯅ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗꯨꯅ ꯈꯔ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯤꯔꯒꯗꯤ ꯈꯔ ꯃꯈꯩ ꯍꯟꯊꯒꯗ꯭ꯔꯥ ꯍꯟꯊꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯂꯩ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯀꯩꯅꯣꯗꯨꯗ ꯄꯦꯔꯤꯌꯗꯇꯨꯗ ꯗꯥꯛꯇꯔ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯊꯝꯕꯤꯔꯦ ꯉꯁꯥꯏꯁꯨ ꯄꯟꯕꯤꯈꯤ ꯕꯤꯍꯦꯕꯤꯌꯔ ꯃꯣꯗꯤꯐꯥꯏꯗꯇꯨꯃ ꯍꯦꯟꯖꯟꯅ ꯄꯣꯛꯄꯗꯗꯤ ꯂꯣꯏꯅꯔꯛꯇꯕ ꯑꯗꯨꯕꯨ ꯄꯣꯛꯂꯀꯥꯟꯗ ꯍꯩꯅꯔꯛꯄ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯁꯤꯡ ꯑꯗꯨꯒ ꯍꯦꯕꯤꯠ ꯍꯥꯏꯕ ꯇꯥꯏ ꯏꯚꯟ ꯉꯁꯥꯏ ꯗꯥꯛꯇꯔꯅ ꯊꯝꯕꯤꯕꯗ ꯑꯣꯐꯤꯁ ꯆꯠꯂꯒ ꯑꯗꯨꯝ ꯐꯝ ꯂꯩꯕ ꯁꯤꯗꯦꯟꯇꯔꯤ ꯍꯦꯕꯤꯠꯅꯤ ꯐꯝꯃꯒ ꯂꯩꯕꯁꯦ ꯀꯨꯏꯅ ꯐꯝꯕꯁꯦ ꯐꯠꯇꯦꯗꯤ ꯑꯗꯨꯝ ꯈꯪꯕ ꯌꯥꯗꯤ ꯌꯥꯗꯕ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯁꯨ ꯑꯗꯨꯝ ꯍꯦꯕꯤꯠꯇꯤ ꯑꯗꯨꯝ ꯑꯣꯏꯁꯜꯂꯝꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯗꯤꯐꯥꯏꯠ ꯇꯧꯕꯗꯤ ꯆꯪꯗꯣꯔꯤ ꯌꯦꯁ ꯃꯣꯗꯤꯐꯥꯏꯠ ꯇꯧꯕꯗꯒꯤ ꯉꯁꯥꯏꯒꯤ ꯔꯤस्क ꯐꯦꯛꯇꯔ ꯍꯟꯊꯔꯛꯄ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯇꯕ ꯊꯕꯛ ꯇꯧ ꯍꯥꯏꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯁ꯭ꯃꯣꯀꯤꯡ ꯑꯗꯨꯒ ꯆꯨꯋꯤꯡ ꯑꯣꯐ ꯇꯣꯕꯦꯀꯣ ꯑꯗꯨꯒ ꯑꯜꯀꯣꯍꯣꯜ ꯀꯟꯖꯝꯁꯟ ꯀꯔꯤ ꯀꯔꯥꯗꯨꯗꯤ ꯑꯗꯨꯝ ꯇꯧꯗ ꯌꯥꯗꯦꯗꯤ ꯄꯤꯔꯝꯕꯗꯤ ꯅꯠꯇꯦ ꯍꯩꯅꯁꯜꯂꯨꯔꯤꯅꯦꯕ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯃ ꯇꯣꯉꯥꯟ ꯊꯝꯃꯕ ꯉꯁꯥꯏ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕꯗ ꯏꯟꯕꯣर्न ꯍꯥꯏꯕ ꯇꯥꯏ ꯕꯥꯏ ꯕꯥꯔꯠꯇꯒꯤ ꯑꯗꯨꯝ ꯈꯔ ꯂꯣꯏꯅꯔꯛꯄ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯊꯧꯕ ꯑꯩꯈꯣꯏ ꯁꯨꯝ ꯎꯕꯗ ꯆꯨꯔꯨꯞꯁꯨ ꯊꯛꯆꯗꯕ ꯃꯄꯨꯟꯁꯤꯒꯤ ꯌꯨꯁꯨ ꯊꯛꯇꯕ ꯑꯗꯨꯒ ꯍꯥꯔꯠꯀꯤ ꯀꯔꯤꯒꯤ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯑꯗꯨꯝ ꯂꯩꯕ ꯃꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯦ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯤꯕꯤꯕ ꯌꯥꯕ꯭ꯔꯥ ꯁꯤꯅꯤ ꯗꯥꯛꯇꯔ ꯇꯧꯕ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯔ ꯄ꯭ꯔꯦꯝꯆꯥꯟꯁꯨ ꯍꯥꯏꯈ꯭ꯔꯦ ꯗꯥꯏꯠꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦ ꯗꯥꯏꯠꯁꯤ ꯊꯥꯎꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝ ꯋꯥꯡꯅ ꯁꯤꯖꯤꯟꯅꯔꯤꯈꯩ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯤ ꯅꯠꯇ꯭ꯔꯒ ꯏ ꯎꯇꯣꯡꯒꯤ ꯁꯤꯁꯇꯦꯝ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯁꯣꯜꯂꯛꯄꯒꯤ ꯆꯥꯟꯁꯦꯁ ꯋꯥꯡꯉꯤ ꯊꯥꯎꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯎꯔꯛꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯏꯟꯗꯤꯌꯥꯁꯨ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯤ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯎꯔꯒ ꯆꯥꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯇꯥꯎꯔꯒ ꯂꯣꯏꯁꯟꯕ ꯅꯠꯇꯕ ꯊꯥꯎ ꯂꯦꯝꯍꯧꯔꯦꯅ ꯑꯗꯨꯝ ꯊꯝꯃꯒ ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯎꯔꯛꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯂꯟꯁꯇꯩꯅ ꯗꯤꯅꯔꯕꯨꯛꯀꯤ ꯃꯔꯛꯁꯤꯗ ꯁ꯭ꯅꯦꯛꯁ ꯆꯥꯒꯦꯅ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯊꯣꯛꯂꯛꯑꯒꯗꯤ ꯐꯪꯉꯤꯁꯦ ꯕꯣꯔꯥꯅꯦꯕ ꯑꯣꯐꯤꯁꯇ ꯁ꯭ꯀꯨꯜ ꯑꯦꯅꯤꯋꯦꯗ ꯕꯣꯔꯥꯁꯤ ꯆꯥꯅꯔꯦꯕ ꯕꯣꯔꯥꯁꯤ ꯊꯥꯎꯁꯤ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯎꯔ ꯂꯩꯕ ꯊꯥꯎꯅꯦꯕ ꯑꯗꯩ ꯄ꯭ꯂꯁ ꯗꯤꯞ ꯐ꯭ꯔꯥꯏꯅꯦꯕ ꯁꯤꯃꯗꯤ ꯌꯥꯝ ꯐꯖꯅ ꯔꯦꯝꯄꯦꯟꯠꯂꯤ ꯁꯤꯖꯤꯟꯅꯔꯦꯕ ꯁꯥꯔ ꯅꯠꯇ꯭ꯔꯥ ꯁꯤ ꯊꯥꯎꯁꯤ ꯌꯥꯝ ꯇꯣꯏꯅ ꯁꯥꯍꯜꯂꯤꯈꯩ ꯁꯤ ꯍꯦꯟꯅ ꯁꯣꯛꯄꯁꯨ ꯍꯦꯜꯂꯦꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯈ꯭ꯋꯥꯏ ꯐꯠꯇꯕꯗ ꯆꯤꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯗꯥꯏꯠꯁꯤꯃ ꯌꯥꯔꯤꯈꯩ ꯑꯗꯨꯒ ꯁꯥ ꯑꯆꯧꯕꯁꯤ ꯔꯦഡ് ꯃꯤꯠ 45 ꯄꯨꯛꯇꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯦ ꯑꯗꯨ 40 + ꯇꯧꯔꯒꯗꯤ ꯗꯥꯏꯠꯁꯤ ꯈꯤꯇꯪ ꯆꯦꯛꯁꯤꯜꯂꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯍꯥꯏꯗꯤ ꯆꯍꯤꯗꯁꯨ ꯗꯤꯄꯦꯟ ꯆꯍꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯔꯁꯨ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯋꯥꯡꯉꯤ ꯑꯗꯨꯒ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯑꯒꯗꯤ ꯔꯦഡ് ꯃꯤꯠꯁꯤ ꯈꯔ ꯍꯟꯊꯕꯤꯌꯨ ꯄꯣꯛꯀꯨꯝꯕ ꯕꯤꯐꯀꯨꯝꯕꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯐꯖꯅ ꯆꯥꯅꯔꯤꯕ ꯉꯁꯥꯏꯒꯤ ꯃꯥ ꯆꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒꯗꯤ ꯐꯕ ꯑꯗꯨ ꯑꯦꯛꯁꯔꯁꯥꯏꯁ ꯍꯟꯊꯔꯒ ꯆꯥꯕꯗꯤ ꯁꯨꯝ ꯂꯩꯍꯧꯕꯅꯤꯅ ꯑꯗꯨꯅ ꯁꯥ ꯑꯆꯧꯕꯒꯨꯝꯕꯁꯤ ꯈꯤꯇꯪ ꯀꯛꯊꯔꯛꯑꯒ ꯑꯩꯈꯣꯏ ꯉꯥ ꯑꯃ ꯌꯥꯝ ꯐꯩ ꯌꯦꯟꯁꯨ ꯃꯥꯏ ꯀꯩꯒꯨꯝꯕ ꯁ꯭ꯀꯤꯟꯒ ꯌꯥꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯐꯕ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯣꯔꯁ ꯑꯃꯅꯦꯕ ꯉꯥ ꯌꯦꯟ ꯁꯤꯁꯨ ꯑꯗꯨꯝ ꯐꯔꯤꯕ ꯁꯤꯗ ꯈꯔ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯕꯤꯕ ꯑꯇꯩ ꯁꯥ ꯑꯆꯧꯕꯁꯤ ꯌꯥꯝ ꯆꯥꯕꯁꯤ ꯑꯩꯈꯣꯏꯗ ꯔꯦഡ് ꯃꯤꯠꯇ ꯊꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝ ꯍꯦꯟꯒꯠꯂꯦꯕ ꯑꯗꯨꯅ ꯗꯥꯏꯠꯇꯗꯤ ꯌꯥꯔꯤꯈꯩ ꯊꯥꯎ ꯈꯔ ꯍꯟꯊꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯂꯦꯠ ꯑꯃꯁꯤꯗ ꯍꯥꯏꯔꯤꯁꯦ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯐꯁꯤꯅ ꯃꯅꯥ ꯃꯁꯤꯡ ꯋꯥꯍꯩꯅ ꯑꯣꯏꯍꯜꯂꯣ ꯍꯥꯏ ꯂꯦꯝꯍꯧꯔꯤꯕ ꯄꯣꯔꯁꯟꯁꯤꯗ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒ ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯈꯣꯏ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯀꯨꯝꯕ ꯆꯥꯛꯀꯨꯝꯕ ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯈꯣꯏ ꯃꯤꯠꯀꯨꯝꯕ ꯄ꯭रोटीन ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯕꯦꯂꯦꯟꯁ ꯗꯥꯏꯠꯀꯤ ꯇꯥꯏꯞꯇ ꯌꯥꯝ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯆꯥꯕꯤꯌꯣ ꯃꯦꯟꯗꯤ ꯑꯩ ꯐꯠꯇꯕ ꯆꯥꯗꯦ ꯊꯛꯇꯦ ꯍꯥꯏꯅꯁꯨ ꯑꯗꯨꯋꯥꯏꯗ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯍꯩꯅꯔꯤꯕꯗꯨꯁꯨ ꯁꯦꯝꯗꯣꯛꯅꯤꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯚꯣꯏꯗ ꯇꯧꯕ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯕꯣꯔꯥ ꯍꯥꯏꯁꯦ ꯗꯥꯛꯇꯔ ꯑꯊꯧꯕ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯅꯤ ꯕꯣꯔꯥ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥꯏꯅꯗꯩ ꯂꯩꯖꯔꯕ ꯆꯤꯟꯖꯥꯛꯅꯤ ꯑꯗꯨꯅ ꯕꯣꯔꯥ ꯍꯧꯕꯤꯔꯤꯕꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯕ ꯆꯥꯒꯗꯧꯁꯤꯡꯗꯨꯕꯨ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯅ ꯆꯥꯒꯗꯧꯕꯗꯨꯒꯤ ꯉꯥꯛꯇ ꯌꯥꯗ꯭ꯔꯤ ꯍꯧꯕꯤꯔꯤꯕꯗꯨꯁꯨ ꯑꯁ꯭ꯋꯥꯏꯁꯤꯗ ꯔꯣꯜ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌꯥꯗꯨ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯗꯥꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯗ ꯂꯥꯛꯆꯗ꯭ꯔꯤꯉꯩꯗ ꯑꯩ ꯈꯤꯇꯪ ꯅꯤꯡꯁꯤꯡꯉꯤꯉꯩꯗ ꯗꯥꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ ꯂꯥꯛꯆꯗꯣꯏꯁꯤꯅ ꯈꯔ ꯁꯦꯅꯤꯌꯔ ꯃꯄꯨꯝ ꯑꯣꯏꯕꯗ ꯂꯥꯛꯆꯗꯣꯏꯅꯤꯀꯣ ꯗꯥꯛꯇꯔ ꯖꯦꯂꯦꯟ ꯃꯔꯨꯑꯣꯏꯅ ꯚꯥꯜꯞ ꯁꯤꯟꯕ ꯀꯥꯏꯁꯦ ꯏꯚꯟ ꯁꯨꯝ ꯍꯥꯏꯕꯗꯗꯤ ꯌꯦꯡꯕꯗꯗꯤ ꯁꯨꯝ ꯃꯦꯀꯥꯅꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯇꯧꯔꯗꯤ ꯉꯁꯥꯏꯒꯤ ꯚꯥꯜꯞ ꯁꯤꯟꯕ ꯄꯤꯁꯇꯟ ꯁꯤꯟꯕ ꯀꯥꯏꯁꯦ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯚꯥꯜꯞ ꯁꯤꯟꯕꯁꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯚꯥꯜꯞꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯨꯕꯗꯒꯤ ꯕꯦꯂꯨꯟ ꯇꯧꯔꯒ ꯂꯥꯎꯊꯣꯛꯍꯟꯕꯒꯤ ꯀꯔꯤꯒꯤꯁꯨ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯁꯔꯖꯔꯤꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯟꯕ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯃꯔꯨꯑꯣꯏꯅ ꯀꯃꯥꯏꯅ ꯁꯤꯟꯕ ꯌꯥꯏ ꯃꯗꯨ ꯑꯗꯨꯋꯥꯏꯗꯨꯗ ꯗꯣꯅꯔ ꯑꯃ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯥꯔꯇꯤꯐꯤஷꯤꯌꯦꯜꯗ ꯁꯤꯟꯗꯣꯏꯁꯦ ꯀꯔꯤꯅꯣ ꯚꯥꯜꯞꯁꯤ ꯑꯩꯈꯣꯏ ꯍꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯚꯥꯜꯞꯁꯤ ꯃꯔꯤꯅꯤ ꯌꯥꯎꯔꯤꯁꯦ ꯑꯣꯏꯗ ꯑꯅꯤ ꯌꯦꯠꯇ ꯑꯅꯤ ꯌꯥꯎꯕ ꯑꯗꯨꯒ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯚꯥꯜꯞꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤꯅ ꯑꯣꯏꯒꯤꯗ ꯑꯣꯏꯅ ꯇꯧꯒꯜꯂꯤ ꯑꯣꯏꯒꯤ ꯑꯅꯤꯁꯤꯗ ꯇꯧꯒꯜꯂꯤ ꯑꯗꯨꯅ ꯑꯣꯏꯒꯤ ꯑꯅꯤꯁꯤꯗ ꯇꯧꯕꯁꯤ ꯑꯅꯤꯃꯛ ꯑꯃꯨꯛꯇꯗ ꯇꯧꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯌꯥꯝꯕꯅ ꯁꯨꯝ ꯁꯝꯅ ꯃꯣꯏꯁꯤ ꯑꯥꯏꯁꯣꯂꯦꯇꯦꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯅ ꯂꯥꯛꯀꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯑꯣꯞꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯇ꯭ꯔꯦꯜ ꯚꯥꯜꯞ ꯑꯅ ꯑꯃ ꯂꯩ ꯁꯤꯒꯤ ꯚꯥꯜꯞꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯈꯨꯖꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯉꯣꯟꯗ ꯑꯣꯞꯁꯟꯁꯦ ꯑꯗꯨꯝ ꯑꯅꯤ ꯂꯩꯕ ꯌꯥꯏ
ꯑꯩꯈꯣꯏꯅ ꯕꯂꯨꯟ ꯇꯧꯔꯒ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯂꯨꯟ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯁꯔꯖꯔꯤ ꯊꯥꯁꯤ ꯍꯥꯏꯅ ꯑꯣꯞꯁꯟ ꯑꯅꯤ ꯂꯩ ꯑꯗꯨꯅ mitral valve ꯑꯣꯏꯔꯒꯗꯤ valve ꯈꯨꯖꯤꯜꯂꯛꯄ ꯃꯇꯝꯗ either ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯕꯂꯨꯟ ꯇꯧꯔꯒ ꯌꯦꯡꯁꯤꯔꯥ ꯕꯂꯨꯟꯒꯤꯁꯤꯅ ꯑꯃꯨꯛ ꯆꯍꯤ 3 to 5 years ꯃꯨꯛ ꯆꯠꯀꯗ꯭ꯔꯥ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯐꯖꯅ ꯇꯧꯕꯤꯔꯒꯗꯤ 3 to 5 years ꯃꯨꯛ ꯆꯠꯄ ꯑꯗꯒꯤꯗꯤ ꯕꯂꯨꯟꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦꯅ ꯈꯜꯂꯁꯤ ꯈꯨꯖꯤꯜꯂꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯇꯧꯕ ꯌꯥꯏ ꯕꯂꯨꯟꯒꯤ ꯁꯤꯝꯁꯦ ꯑꯦꯗꯚꯥꯟꯇꯦꯖꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯖꯤꯀꯦꯜ ꯄ꯭ꯔꯣꯁꯤꯖꯔ ꯅꯠꯇꯕꯅꯤꯅ ꯉꯁꯤ ꯇꯧꯔꯒ ꯍꯌꯦꯡ ꯑꯗꯨꯝ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯈꯟꯒꯅꯤꯁꯦ ꯑꯗꯨꯋꯥꯏꯗꯨꯗ ꯕꯦꯂꯨꯟꯁꯤ ꯃꯤꯒꯤ ꯂꯥꯏꯐ ꯇꯥꯏꯝꯗ ꯀꯌꯥꯔꯛ ꯍꯟꯖꯤꯟꯅꯗꯤ ꯇꯧ ꯌꯥꯒꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯦꯛ ꯃꯁꯤꯡꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯄꯦꯁꯦꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯕꯨ 2 to 3 times ꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯌꯦꯡꯕ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯌꯦꯡꯕ ꯃꯇꯨꯡꯗ ꯁꯦ ꯉꯁꯤ ꯍꯟꯗꯛ ꯇꯧꯈ꯭ꯔꯦꯅꯈꯜꯂꯁꯤ ꯆꯍꯤ 3 ꯅꯠꯇ꯭ꯔꯒ 3 to 5 years ꯑꯃꯨꯛ ꯂꯥꯛꯑꯦꯅ ꯈꯜꯂꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯦꯅꯥꯇꯣꯃꯤꯁꯤ ꯕꯂꯨꯟ ꯇꯧꯕꯗ ꯍꯧꯖꯤꯛꯇꯤ ꯊꯥꯒꯠꯂꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏ ꯔꯤꯖꯜ ꯐꯖꯅ ꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯔꯖꯔꯤꯗ ꯑꯃꯨꯛ ꯊꯥꯗꯣꯛꯑꯦ ꯁꯨꯃꯥꯏꯅ ꯑꯅꯤꯃꯛ ꯑꯣꯞꯁꯟ ꯊꯝꯕ ꯌꯥꯏ ꯑꯗꯨꯒ ꯚꯥꯜꯚ ꯁꯤꯟꯕ ꯍꯥꯏꯁꯦ ꯉꯁꯥꯏ ꯗꯥꯛꯇꯔ ꯊꯣꯟꯕꯤꯒꯤ ꯑꯗꯨꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ ꯑꯣꯔꯇꯤꯛ ꯚꯥꯜꯚꯅ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯂꯩ ꯍꯥꯟꯅꯗꯤ ꯑꯣꯔꯇꯤꯛ ꯚꯥꯜꯚꯁꯤꯁꯨ ꯈꯨꯔꯀꯥꯟꯗ ꯍꯥꯟꯅꯗꯤ ꯁꯔꯖꯔꯤ ꯅꯠꯇꯅ ꯑꯣꯞꯁꯟ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯤꯁꯨ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯚꯥꯜꯚꯁꯤ ꯑꯩꯈꯣꯏꯅ ꯁꯔꯖꯔꯤ ꯌꯥꯎꯗꯅ ꯑꯃꯨꯛ ꯁꯤꯟꯕ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯁꯔꯖꯔꯤ ꯌꯥꯎꯗꯅ ꯍꯣꯏ ꯇꯥꯕꯔꯅ ꯑꯃ ꯇꯧꯖꯈꯤꯕ ꯑꯗꯨꯅ ꯁꯔꯖꯔꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯛ ꯚꯥꯜꯚꯁꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯁꯤꯟꯕ ꯁꯨꯃꯥꯏꯅ ꯌꯥꯏ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯑꯣꯞꯁꯟꯁꯤ ꯍꯧꯖꯤꯛꯇꯤ ꯑꯅꯤꯃꯛ ꯂꯩꯔꯦ ꯁꯔꯖꯔꯤ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯗꯣ ꯁꯔꯖꯔꯤ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯣꯞꯁꯟ ꯑꯅꯤꯃꯛ ꯂꯩꯔꯤꯁꯦ ꯑꯌꯥꯝꯕꯅ ꯚꯥꯜꯚ ꯑꯈꯨꯕꯒꯤ ꯑꯣꯏꯅ ꯂꯩꯌꯦꯕ ꯋꯥꯟꯁ ꯚꯥꯜꯚꯁꯤꯅ ꯂꯤꯛ ꯑꯣꯏꯕꯁꯤꯅ ꯃꯥꯒꯤ ꯀꯩꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯒꯗꯤ ꯂꯤꯛ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯑꯃꯨꯛ ꯁꯔꯖꯔꯤ ꯔꯣꯝꯗ ꯂꯣꯏꯅ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯚꯥꯜꯚꯁꯤ ꯈꯨꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯤꯛ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯈꯨꯕꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯔꯖꯔꯤ ꯌꯥꯎꯗꯅ ꯇꯧꯕ ꯌꯥꯕ ꯈꯔꯗꯤ ꯂꯩ ꯕꯂꯨꯟꯅ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒ ꯂꯤꯛ ꯑꯣꯏꯕꯁꯤꯅ ꯏꯁꯝ ꯁꯝꯅ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯐꯤꯆꯔ ꯑꯣꯏꯔꯒꯅ ꯁꯔꯖꯔꯤ ꯔꯣꯝꯅ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯊꯧ ꯇꯥꯔꯛꯑꯦ ꯑꯗꯨꯅ ꯁꯔꯖꯔꯤ ꯇꯧꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯍꯥꯏꯒꯤ ꯑꯁꯣꯏꯕ ꯚꯥꯜꯚꯇꯨ ꯄꯨꯔꯥ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯅꯧꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯚꯥꯜꯚ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯅꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯚꯥꯜꯚꯁꯦ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯏ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯕꯦꯂꯨꯟ ꯇꯧꯕꯁꯦ ꯃꯦꯟ ꯑꯣꯏꯅ 3 to 5 yearsꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯆꯠꯄ ꯌꯥꯕ ꯃꯥꯏ ꯆꯠꯄ ꯌꯥꯕ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯋꯥꯟꯁ ꯕꯦꯂꯨꯟ ꯇꯧꯈ꯭ꯔꯦꯅ ꯏꯀꯣꯝ ꯀꯣꯝ ꯂꯩꯊꯣꯛꯄꯤꯅꯨ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ 3 to 5 yearsꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯦꯛꯑꯞ ꯑꯃ ꯃꯊꯧ ꯇꯥꯅꯤ ꯍꯥꯏꯕ ꯑꯦꯔꯤꯌꯥꯗꯨꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯆꯦꯛꯑꯞꯇꯤ ꯏꯁꯝ ꯁꯝꯅ ꯈꯔ ꯇꯣꯏꯅ ꯂꯥꯛꯇꯥꯔꯦ ꯈꯔ ꯇꯣꯏꯅ ꯂꯥꯛꯇꯥꯔꯦ ꯑꯥꯐꯇꯔ 3 months 6 months ꯁꯨꯃꯥꯏꯅ ꯀꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤ ꯃꯥꯒꯤ ꯍꯤꯗꯥꯛꯇ ꯀꯔꯤ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯊꯦꯡꯛ ꯌꯨ ꯗꯥꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯗ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯁꯔꯖꯔꯤ ꯇꯧꯕꯁꯦ ꯍꯣꯏ ꯍꯥꯔꯠꯁꯤ ꯂꯦꯟꯕꯩꯁꯤꯗꯕꯨ ꯂꯦꯟꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯊꯨꯝ ꯗꯥꯛꯇꯔ ꯊꯨꯝ ꯈꯔ ꯑꯗꯨꯝ ꯀꯤꯕ ꯍꯤꯗꯥꯛ ꯆꯥꯔꯒ ꯌꯥꯔꯒꯗꯤ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌꯥꯗꯤ ꯑꯗꯨꯝ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯍꯪꯗꯣꯏꯅꯤꯀꯣ ꯑꯩꯉꯣꯟꯗꯒꯤ ꯆꯤꯡꯉꯒꯅꯤꯀꯣ ꯂꯦꯟꯗ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯤꯗꯥꯛ ꯀꯥꯞꯇ꯭ꯔꯁꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯅ ꯗꯣꯛꯇꯔ ꯃꯦꯗꯤꯁꯤꯟꯗ ꯁꯨꯝ ꯂꯩꯕꯤꯔꯛꯄꯅꯤꯅ ꯃꯔꯨꯑꯣꯏꯅ ꯌꯦꯡꯕꯁꯤ ꯏꯍꯥꯟ ꯍꯥꯟ ꯂꯥꯛꯄꯁꯤ ꯃꯦꯗꯤꯁꯤꯟ ꯂꯥꯛꯇꯣꯏꯅꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯃꯁꯤꯗꯤ ꯃꯁꯤ ꯑꯣꯏꯔꯅꯤꯅ ꯁꯨꯝ ꯍꯥꯏꯕꯤꯈꯤꯗꯣꯏꯅꯦꯕ ꯗꯥꯛꯇꯔꯅ ꯊꯦꯡꯅꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯇꯥꯏ ꯃꯔꯨꯑꯣꯏꯅ ꯍꯥꯔꯠꯀꯤ ꯂꯦꯚꯦꯜ ꯀꯗꯥꯏꯐꯥꯎꯗ ꯃꯦꯗꯤꯀꯦꯁꯟ ꯊ꯭ꯔꯨ ꯃꯦꯗꯤꯀꯦꯁꯟ ꯐꯕ ꯉꯝꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯦꯗꯤꯀꯦꯁꯟꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯥꯏꯠ ꯏꯐꯦꯛ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕꯗ ꯍꯥꯔꯠꯇꯨ ꯑꯗꯨꯝ ꯐꯖꯅ ꯑꯅꯥꯕ ꯉꯁꯥꯏꯒꯤ ꯁꯔꯖꯔꯤ ꯀꯔꯤ ꯃꯊꯧ ꯇꯥꯗꯕꯗꯣ ꯊ꯭ꯔꯨ ꯃꯦꯗꯤꯀꯦꯁꯟꯗ ꯑꯗꯨꯝ ꯐꯖꯅ ꯀꯤꯌꯣꯔ ꯇꯧꯕ ꯉꯝꯕ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯗꯥꯛꯇꯔꯒꯤ ꯂꯥꯏꯐ ꯇꯥꯏꯝꯗ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯗꯥꯛꯇꯔ ꯖꯤꯂꯦꯟꯁꯨ ꯍꯥꯏꯈꯤꯕ ꯉꯁꯥꯏꯒꯤ ꯔꯤꯃꯦꯇꯤꯛ ꯍꯥꯔꯠ ꯗꯤꯖꯤꯖꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯅꯥꯎꯗꯒ ꯅꯥꯔꯒ ꯁꯣꯔꯤ ꯑꯩꯈꯣꯏ ꯔꯤꯃꯦꯇꯤꯛ ꯃꯁꯤꯗꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯀꯣꯚꯔ ꯐꯖꯅ ꯇꯧꯔꯒꯅꯦꯕ ꯔꯤꯀꯣꯕꯔꯤ ꯇꯧꯋꯦ ꯑꯗꯨꯝ ꯃꯥꯅ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯄꯦꯔꯦꯟꯁꯀ ꯀꯥꯞꯅꯩ ꯍꯥꯏꯖꯔꯦꯕꯀꯣ ꯃꯥꯏ ꯀꯣꯚꯔ ꯐꯖꯅ ꯇꯧꯔꯒꯗꯤ ꯑꯗꯨꯅꯦ ꯃꯥꯏ ꯗꯥꯏꯒꯅꯣꯁꯤꯁ ꯇꯧꯕ ꯑꯃꯗꯤ ꯆꯪꯕ ꯃꯃꯥ ꯃꯄꯥꯗꯨꯅ ꯗꯥꯛꯇꯔꯗ ꯄꯨꯔꯒꯀꯣ ꯁꯤ ꯑꯅꯥꯕꯁꯤ ꯂꯩ ꯍꯥꯏꯔꯒꯗꯤ ꯄꯤꯛꯏꯉꯩꯗ ꯍꯧꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯇ ꯀꯣꯚꯔ ꯐꯖꯅ ꯇꯧꯕꯤꯔꯒꯗꯤ ꯏꯟꯐꯦꯛꯁꯟ ꯑꯃꯨꯛ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯃꯥꯏ ꯏꯟꯐꯦꯛꯁꯟ ꯀꯩꯅꯣꯁꯦ ꯍꯥꯔꯠꯀꯤ ꯆꯣꯛꯄꯁꯦ ꯑꯗꯨꯝ ꯐꯈꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯒꯠꯂꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯍꯤꯗꯥꯛꯅ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯌꯦꯡꯕꯤꯔꯒꯗꯤ ꯃꯥꯅꯦ ꯏꯟꯐꯦꯛꯁꯟꯅꯤꯅ ꯏꯟꯐꯦꯛꯁꯟ ꯇꯧꯕꯅꯤꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯔꯤ ꯑꯥꯔꯇꯔꯤ ꯗꯤꯖꯤꯁꯀ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯥꯔꯠꯀꯤ ꯈꯨꯖꯤꯟꯕ ꯖꯥꯠꯂꯦꯅꯀꯣ ꯑꯗꯨ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯟꯖꯥꯏꯅꯥ ꯄꯦꯛꯇꯣꯔꯤꯁ ꯀꯥꯏꯅ ꯂꯩ ꯍꯥꯏꯖꯔꯤꯕꯀꯣ ꯌꯥꯝ ꯀꯟꯅ ꯈꯨꯗ꯭ꯔꯦꯕ ꯌꯥꯝ ꯀꯟꯅ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯗꯤ ꯍꯤꯗꯥꯛ ꯊꯥꯅꯩ ꯑꯗꯨꯝ ꯍꯤꯗꯥꯛ ꯊꯥꯔꯒ ꯃꯇꯝ ꯑꯗꯨꯝ ꯂꯩ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨ ꯑꯜꯇꯤꯃꯦꯠꯂꯤ ꯃꯥꯒꯤ ꯅꯦꯔꯣꯌꯤꯡꯗꯨ ꯁꯨꯝ ꯍꯦꯟꯖꯜꯂꯒꯗꯤ ꯗꯥꯛꯇꯔ ꯖꯤꯂꯦꯟ ꯍꯣꯏꯅ ꯇꯧꯕꯤꯔꯒ ꯂꯧꯊꯣꯛꯍꯜꯂꯒ ꯗꯥꯏꯂꯦꯠ ꯇꯧꯊꯣꯛꯑꯒ ꯁ꯭ꯇꯦꯟꯇꯩꯅ ꯄꯥꯏꯞ ꯃꯆꯥ ꯑꯃ ꯍꯥꯞꯅꯩꯌꯦ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯌꯥꯝꯅ ꯍꯦꯟꯖꯟꯖꯟꯒꯅ ꯗꯥꯛꯇꯔ ꯑꯊꯧꯕꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯔꯖꯔꯤ ꯆꯪꯉꯦ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯣ ꯍꯧꯕꯗꯕꯨꯗꯤ ꯃꯦꯗꯤꯀꯦꯜ
ꯑꯩꯈꯣꯏ ꯍꯤꯗꯥꯛꯀꯨꯝꯕ ꯊꯥꯔꯒ ꯍꯥꯏꯖꯔꯕ ꯃꯦꯗꯤꯀꯦꯜ ꯁꯥꯏꯠꯇꯒꯤ ꯈꯔ ꯐꯥꯎꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯒꯃꯦꯟꯒ ꯔꯤꯀꯣꯚꯔ ꯇꯧꯏ ꯐꯅ ꯐꯩ ꯑꯗꯨꯝ ओके हाइबदी मरोइना सही नौरिङै अदुगा चेक्सन बाइसि मथुक ताइ अदुगा खरा हाना डॉक्टर सिंह करि सिंह तानबिरगदि थ्रू मेडिकेशन हिदाक तंग चारगा दुम लेन बै सरुक सि यावदबिदा याम किनने सि लेन बदुनिको आइगोंदे चिंगा एइ दि लेन बकी दिगा हे रुपति लेन बै जेला आदि पापा गले लेन बसु गावदना अदुम फबंगमी तवगदु खरा खरा ngन्ना अदुगा डॉक्टर की वैल्यू खंगबिब ताइ अदुगा हार्ट की वैल्यू सु खंगब ताइ अदुगा लाइफ की वैल्यू सु खंगबम चंगी असिमक्से खंगदरदि चेकअप तवो लाओइदुनि डाक्टर सम सम हाइर कान ए अथौद लाक्सबसे अथौवा ब्रेक के मतुंग लाक्सगे अथौ ब्रेक के मतुंग नै पेक न्यूज के जन्दा मणिपुर यंगबिरे पुनम के पमदा थुना पुतुन लाक्सगे पेक न्यूज मेयंग तादुन लेबियो ब्रेक के मतुंग यंगबिरे पुनमकपु अमुकन तराम नोक्सरे थौवा एरिया से मरो एंसा हाइजबदो लोकल कंटेक्स याम मरोए स्वाइद सु खंगनिंग दोसि अखोय स्वाइद कराइ होबा सक्सेसफुली हार्ट की करिगी मतंग से लाइक अखोयगी वाल्व सर्जरी बोइरो अदगी बाइपास सर्जरी कोई स्वाइद कराइबु यंग यागे से खंगनिंग दोनि हाइजे मरमदि मपान चटपैसे थाइना दि खरा स्वाइ लेथिंग मपान चले मपान चटपैसे दुम प्रॉब्लम ने मरदि पेशेंट पार्टी अमक चसु यारो दोनि मयाम चलकने लैनी चानी मदुगी चतुक चसिनगी करिगी सुम यंगांदा कॉस्ट फैक्टर से दुम वांग हाइबताइ अदुना स्वाइ मतंग दैना डॉक्टर थौ लाक्चनिंग बसे हुजि हुजि मरोइना सर्जरी सर्जन न लेबिबने इम्फाल हार्ट इंस्टीट्यूट की कराइबु यंग ngam गेसिन मरोइना हुजि की हाइबि वाल्व सर्जरी दुम तौबा अदगी बाइपास सर्जरी अदुगा हेक येंग याबगै स्वाइद लेबगै दो खितंग संदोंग ताकपिबते डॉक्टर थौ आई वाखंदा दुम मणिपुर दा कोई एनी हार्ट की प्रॉब्लम लेई में आमस्ते अराउंड 90 to 95% दे कोई से ट्रीट तबु ngame एनी सर्जरी बो हाइरो कनो बो हाइरो स्टेंट हापो बो हाइरो लोइना बदुम ngame मुजी कोई मतम आई इसाजु चाही अनि मवांग दे नै अनि मखाय मवांग दा हलक पोंग नि गुवाहाटी दा मतम ने इंफ्रास्ट्रक्चर लेतबो ओके अदुना गुवाहाटी दा लेई ngai ददी इंफ्रास्ट्रक्चर लेबना अखोई स्टाफ नर्स तई कई मैम मैतई गातने आदा लेमिनिस अदुगा स्टेगी मणिपुर दे लागा आदा बाईपास तौबो होइगेरा नत्रगना भाग छिनबो होइगेरा आदा तौई अदुना गुवाहाटी चलगा ऑपरेट तौरु गुवाहाटी चल ट्रीटमेंट तौरु हाइबनेबा सेम टीम दो जे अखोई सिदा मणिपुर दम लागा अदुम ऑपरेट तौरि अदुना गुवाहाटी दा तौबो ngambadudi अखोई सिदा इरा लाइन तौरि इवन गुवाहाटी दा तौदबा थबक अखोई हंदक तौबो होरे होल नॉर्थ ईस्ट की होइना होजि तमो जेलेना हागिबा टावर ऑपरेशन तौदबिदा भाग हापगाइदु कोई नॉर्थ ईस्ट की होइना हामबसु सिदा तौजरिने अदुना हार्ट अयामने याम कॉमन होइबा लेना जे हार्ट अटैक अदगी भाग यादबा अदगी अंगांग दा हो यावप हार्ट सी अहुमक से अखोई सिदा ट्रीट तौबो ngami सर्जिकली नत्रगना मेडिकली अनिमक अखोई सिदा इंटरवेंशन दका तागना तामो जेलेन तौ ngami अदगी सर्जरी दना अखोई तौ अतै सेंटर्स खरसु लई मोइ सुदम तौरी अदुना मणिपुर दगी तसेंगमकना याम ट्रीटमेंट दका तारगा मपान चटप याबई परसेंटेज याम हंदबम थोएं खले ए बकंद लोइना तौ ngame अवेयरनेस खर लेतबे को नत्रगना अमुक मपान चलगना खर फई हाइबगी पोट अम लेबिना अदमाइन चनब यावरी हुजिपु अदु मतम लोइना अकोइना अकोइ रिजल्ट इंप्रूव तौपदाई खमदा चटप थेंग कनी खली चटप हंदरकनी मी अदम सिदा ट्रीटमेंट तौनरकनी डॉक्टर दजुम थाजब लाकनी खजे वकंद ओके याम बदे कोइ ट्रीट तौबु ngame स्वाइद सुदुम मपान द लेरिबा खुरुंग साबदो स्वाइद लेतब नते अदुम लेरिबनी सम सम नारे काना अदुम मरोन होनरिसिसु पेशेंट की अदुकु पेशेंट पार्टी सिंग मपान द कइदा चटपदो मदु खुरुंग चादा मयाम थेंगनै खनबदगी स्वाइद सुम मदुमाइना चौकसी मदुमाइन लेसी मदुमक लेहंदे यादी हाइबगी आइडिया हम जुरम दो माले सम सम नारे काना डॉक्टर प्रेमचंद अमु लाक्चदोइनिको मरुइना आई लाक्चनिंग बसे वर्ल्ड की ngasi से वर्ल्ड हार्ट डे से इवेंट से हम चाउ इवेंट दे हाइबा अदुगा डॉक्टर मरोइना एडवाइजर मणिपुर हार्ट केयर सोसाइटी की सोइदि ओइबिरि द इवेंट अथौबनो जि पनबिदिया अवेयरनेस की अवेयर की सांग से खरा वाटपा इवन करमाइन तौरगा रिस्क फैक्टर हंडने इवन स्वाइदना करी करी लेरे चटपैसे खंगत्रसु चटप दुम यावदुनि डॉक्टर को स्वाइद मपान सुम चट मपान दा लिंग फैये से खनबा अदुम सिभा पुगिबगी वारिनि स्वाइद करी लेगे दि नोंग त कैसु मतो आइदु थिरमदबा हाइते खंगतदा चखिबा स्वाइ सिसु करिगुम खरा खंगन बिरदि खंगन बिनबगी चांस हाइसे ngasi वर्ल्ड हार्ट डे सी नुमित से खंगमिनबा याबगी थाजायम ले हाइजरिबा द इवेंट स्वाइद चंगजलि इवेंट सिंग से ngasi gi oina event camp chauki doctor ngasi gi manipur da pangthoi event se adum enough oiran khanbibra khara chauna pangthok pu yain khanbibra kai thambini तसेंबदी हंदक ब्रीद और ममांग से अखोई वर्ल्ड हार्ट डे सिदा कनो का अखोई लमजेंग से लेजर है स्पोर्ट्स एक्टिविटीज डॉक्टर तौतना मैम थोतना मैम दे अवेयरनेस पुथोना होने मरुइना वर्ल्ड हार्ट फेडरेशन ना अखोई जे तहोनी से एज होल मसी हार्ट डिजीज है बसे हार्ट अटैक से प्रिवेंटेबल ओइ सिनिदा
prevent ตัวใหญ่ให้เป็นสิ่งนั้นก็มาสิวันนี้จะกระปักชนะตัวเดียวเป็นก็ตัววิชาหน่วยเจ้าคุยชูไม่งั้นพอพิพิธเสร็จสมัยนั้นคุยชูมาทั้งเสร็จที่ข้าสาวมาตรงนู้นคนนั้นเสร็จนี่อาจจะคนแม่คนนั้นเสร็จให้บ่อาจจะมาสิที่คุยงานตัวช่วงนั้น you are my heart you are อะไรสิไอ้งานตะกี้นั่นที่ช่วงช่วงมีพูดนั่นมากินนี่มาสิ government ที่ set up สุดตะการเลย school for example school ละคุยกี่ sports ที่กำลังสู้วันบักุมบ่ playground ทำบีบักุมบ่ even officer สู้สิ่งที่ gym ก็ทำนั่นให้บ่ private office สิ่งเสียคุยกี่ different country ตัวเดียวตัวงาน gym ก็ทำนั่นให้บ่มา exercise ตัวนั้นบ่ break ต่างๆที่ exercise ตัวนั้นคนนั้นก็ได้นะอาจจะ office ก็จะดีเลี้ยบก็ทำบุตรก็ช่วยนั่นไปเอาเลยมาพัมบัสพัฒน์นะว่าจะให้นั่นสิตุ้มมันจะกี่พัมมันก็ไปพัมมันเลี้ยบมันไปเลี้ยบมันสับมันไปสิ่งนี้ให้นั่นสิยาก็มุมเมนต์ทำตัวอยู่สิ่งนี้บ่มุมเมนต์ตัวเราก็พับไปเห็นเลยจังแล้วฮาร์ดก็จะพับไปเห็นเลยจังเอโซลพับไปเห็นเลยอาจจะนู้นก็เป็นสิ่งที่ควายพัฒน์สิโอเปสิตี้สินู้นไปตะกี้นี่อันนั้นมันป่วยสิให้นั่นเลยนู้นไปสิเซ็นทรัลโอเปสิตี้เขาอยากไปอินเดียเนี่ยทำตัวสิพวกนู้นไปสิมาสิ่งนั้นพัฒน์บ่สิ่งบางอย่างนู้นพัฒน์บ่พวกนู้นไปสินู้นป้าเจน่า36 inches ที่เห็นเลยที่พัฒน์ให้นั่นแหละนู้นไปถึง32 inches ที่เห็นเลยพัฒน์ให้นั่นแหละไม่ใช่นู้นเห็นไปได้บ่นู้นไปถึงช่วยบ้านน้ำมีอะไรสินะนู้นไปถึงBP เลยดูนู้นไปถึง diabetes เลยดูนู้นไปถึง cholesterol แห่งเลยดูไม่ยามสินะที่คุย heart attack ตัวนี้บ่ stroke ตัวนี้บ่ paralysis ตัวนี้ไม่ยามสิ heart failure ตัวนี้สิไม่ใช่ไม่ยามถึง view have นี่ต่ออะดูเอาคนนั้นคนนั้นจะรีบมาตั้งใจที่กันโน่นนี่อะที่ impact เอาคนนั้น symptom จำตรงไหนสิให้เจอบ่ awareness ไม่ยามปีสิมาสิตัวเราก็ที่บันทึกภาษาดิฉันหันเรื่องนี้เราคุยทัศน์ โอเคอาจารย์ประธานเจ้าเลยมายามขังดูผมสังเกตดักเตอร์ขังเตอร์ขังกุนยาดรีซ้ำๆในการดูว่ามันนี่ผู้ heart care society ดูขังเตอร์เชียนส่งบุตรยาดรีอัตโตป NGO สิงห์ดูว่า civil society organization อีวันสายได้อีวันสังกัดกี่ไม่เคยได้ชูมาสายเส้นโพลตัวผมสังนี่บุญนำขังมินนะบ่ตัวก็มาด้วยนะไลฟ์เสียตัวกี่มาติกมันเลยเสียขังมินเสียด้วยดีด้วยนะบ่เกียร์ลงระกันนี่ดักตั้งใช้ทำบีบุตรใน Ocean countries แต่มาทำมา fast food เสียอารมณ์ตัว high junk food ให้เดี๋ยวนี้ fast food ตัวสิ่งที่มวยดีท้าดูขรักสิ่งที่พิจารณาหนุ่มตัวจังยังไงไอ้คุยนะมุกตั้งลำเจนเทงงูนี่นะด้วยดูกูปีตัวเราเหวเลยสมัยในการดักตัวจิเลนไอ้เนี่ยดักตัวหังจะตัวจะคิดตั้งมาช่วยดูไอ้กี่ private lab นี่ไงนะให้ไปดูแล้วแต่ก็มาช่วยดูไอ้ที่ขังจะนี่กูซ้ำๆในการใช้กี่มาด้วยนะกอดที่ได้เลยบ่อีพันอันอัตโตปสเตตเลยบ่คุณดงสาวสิ่งตัวช่วยสู้มาทำเตี้ยแล้วบ่มาทำข้าราชการตุ่มเลยแหละอันนั้นมาปานได้จัดสุยาไปฟิล์มตัวนี้มาปานได้แรงจะรู้บ่มาปานได้แรงอันบ่ดักตัวไอ้คุยพวกตัวManipur ดูชูมาสิกี่ problem สุดเลยเด็กขังตัวน่ะลาบนี่ heavy area มาชุมพิลตกจรีบ่ดรสิกี่ Imphal Heart Institute ตัว join ตกตรงนี้ได้มาปาน Apollo Hospital ผู้บิดมีดูกับ AIMS กี่กันกี่ Manipur ได้หลักปีบ่ดูกับ Imphal Heart Institute join ตัวกี่ไอ้คำพูดได้ดุมไอเดียมันได้เลยวันนึงกันเลยไอเดีย objective ขราดุมตั้งขังจะนิ่งมีสิ่งดักตัวนี้ไอ้เสียมันจะสมัครปานจะสมัยเลยดูมาขราดยามนั่นตัวเลยมั้ยकोई Athouba रखी हो तमोलतन होए को मैं पुल लगा सम नहीं न बनी नहीं न मतम दस कोई मणिपुर दा लेबा प्रॉब्लम में हम हार्ट की पेशेंट याम लेबा वाट न ले है तारे अदुगा सम बा होय यामना कोई की इंफ्रास्ट्रक्चर थाइदो हेंदोकपा स्पेशल इंफ्रास्ट्रक्चर दरकार तागिबा अदगी स्पेशल टीम दरकार तागिबा अदुम सिंगना मणिपुर की मपान द थोगसु कोई की कमली तौबा प्रोसीजर सिंगिसु मपानदा कोई उपाय लेतबती पंक्शन चेनबा चेनरिसना नंबर 1 अमन उपाय लेतबदगी अनिसुबतना ngसाइगी कोई की वाखनदा सिमसना सिदा मणिपुर ले हानसु लेते होइसु लेरमोय असोम चपना फनी हाबिगी वाखलोन बायसम दम चखरेबा अनिसना अयाम बसिसु ड्रेन तौबा अदुमदा कोई ओजा कोई तमरतन होय अदगी ओजा थौबा कोई सुम खनरगा कई तौबा यागे अदु तारगदी अखोइना तौबा ngamba सिंदुदी मणिपुर की प्रजासिंगसिदा मफमसिदा दम अखोइना ऑफर तौरगा असोमदा चटप मतम ngasa हाइजगिबदको इकोनॉमिक ड्रेन नि मी अमै खतंग चटप यारोय मी अहुम मरी चलकनी आदा चटलगे समसमना युम लेबनते भरादा लेरकनी अदगी ले चला मतुंगदा कई प्रोसीजर म तौर मतुंगदा हे प्रोसीजर लब युम थरोय थामा हफ्ता 2 to 4 weeks अमु लेथनी अहान पगी फर्स्ट फॉलो अप तौर ओना म हारपगी सिंग मयाम सिना इकोनॉमिक ड्रेन पर्सनल ड्रेन
adagidi mentally stress oiba mayam sum leibana khara handaba yagadra sum samna laksa madugi idea duda madugi wakhalon duda khuisida maruina heart ki karigi laina se adum leira abarina swai se iram damda leiraga mayam gi awabadu amtang phanba ngambraina doctor se amorom da hari doctor se next to god po haina rim sam sam na kanda haidi doctor yorodi adubu yorodi ai hingani haibagi asam dum kaidrimne thank you maruina Dr. Jelen mapanda yam leibiramba yam thengna birang manen khale madugi kanarakpa madugi phangakpa experience madugi kanarakpa kanu singdo dum swai to apply to birga in khanbada yam lam chatpai se patient du khara sathiradi pura chapai su dum birani sam sam na kanda swai da phangan bar go swai da ai yaurge team se da yaurge swai da yengbada mapan chatrasu yaringai chatta bida yengbado laina adi nari basing nari badugi family sing da lai thon bagi area duni sam sam na kanda Dr. Athouba maroina Manipur se hujiki chatpai matang chini ko sum khanna base mapan da chalu se mapan gi si phaba phata budi khange adu mapan chaladi phani haibagi dum area am de dum leiba thajabai su birani chatpu chaladi dum phabra phatabra dum khangre aduga karim kanda Dr. Athouba Manipur da Dr. Singh Atopa Institute Heart ki karigi sum adum di khara dum leire any field tathok tasin gi karigi chang se khara wat pai area se Dr. Premchand su laksake ko hret Dr. Athouba swai se sum khara wat pa hadi tathok tasin Dr. amaga phaminaba adagi maruina ke haitare isam samne for example swai da yari swai da tawba singai dingam me kholi kai su karim kandana khara lot padong tawba karim kandana et ka tawduna dum dong tawba something like mislead tawbagi area swai na dum phau tabde Dr. kamai phaubi tathok tasin gi area sima Athouba khitang khangjapte je hujikti yang lawba doctor amni ko ai wakhanda si masigi potsi leigini haibdi ko heart ki laina ji akoi doctor masen da bukta aina doctor ama heart ki natab doctor amna explain ta uda ma su ngauwe aduna micham cham jaba mi am da aina heart se spine taul leire haibji ma gyan chuna ta ngamro ma ga iga at least minute tara kun namdi wai sanabam da kata ye utpam da kata gi ni sini mani na te adagi aduna yam phajana explain ta wam da kata yam simple language da ko kai no tawri je de akoi na kai taw ngam ge se yam transparent yam seng na haibam da kata akoi sibu ngam me akoi dum tawe duga plus ai wakhanda akoi any doctor na daga any meme na ko aina loin khange na khan ga di ain kam da aduna last ore ma gi they growth dai roin khanje any akoi practice to isal ja akoi adum hek patient yeng da ai thanna khan de tamo jelen discuss tawni atopam discuss ni hujikti electronic media jo forum ne ai gi senior me ama ai Mumbai di pass out to ne ai Mumbai da akoi India gi heart transplant to pioneers gi am leiri akoi gi same college gi WhatsApp group ta ama da me am phone tawna loina advice long ne akoi ne kitang gyan dak ta gadi Bombay da Guwahati da Mumbai da Bangalore da loin thar akoi discuss tawni aduna atoppa aina sum heart ki na tabida aina medicine doctor sum yengangani chest ki medicine sum yengangani ai angle du na tabida atoppa angle am su urukpe duna ai thandana yengbai han individual approach se ujikti haidare team approach am da katare team na yengtragadi aina miss to badum yauni mi ni human error lakani uduna team approach am da katare adu akoi adu gi practice dum tawjari swaida koi kitang bu khang da gadi dum plus khang da dum patient ga patient wari dum sadong ne akoi ju si le ya dei de akoi ju khang dre kai do sige hai do moi ga dum khulun chamina bam da kata ai kham da admana khara bhajan tor ga trust ukra hengalak ran khal yes transparency khal lai bak akoi swai bu ngam mi si na akoi ju ngam dre natraga na apani mi myam ju sma hai re kai do sige na medical field si di aina si tawrani pharani 100% pharani hai bisi leite phataba tholok pai chances adum lei aduna si di just mana akoi da thajarak pa adigi akoi na akoi knowledge du based tawraga 100% da ma 90% phawi 10% amdi phatawi ai hai se hai na raga changna banga tane yam minor treatment approaches mind chane akoi yarigi ai khamda hoji ano no myam se hypet smile loina tawnarai train se kitam team work se individual keno si but tana ba siam phajare to aju Dr. Athouba hai ba yam phajabam le sai aina khangi si loi di habni sam learning has not limit ski area du Dr. Athouba doi thaga chai aduga maroina swai gi area se ai khambada any doctor bu egera any field bu egera team work se mathau ta ni aina khangda ba se mi ne khangba sum nei rongani aduga aina di khangba mi ne khangda sum nei sharing mathau ta hebani Dr. Premchand social koi rong di laktoi ni ko ta hujiki same almost manaba dum wahang haibai
maroina tanabagi sang watpa aduga amaga amaga corporation pina watpagi area duma at the same time Dr. Singh maroina ain khambada khara chawrapagi kaino oibajala khande tanading the pagi area si sam na rekanda aduga men Dr. ainaga maru Dr. Senior oiramina Manipur Heart Care Society heart said something like funding ba kangur so dum chendi select hospital da karawai donoma dum pasatan basu khara dum kahitare pasat ting ga phabu pharati habi area am so leiba mali Dr. Swaida aigi ai handak ta thengna jabani ko Dr. ain thamjaningi se yabra reasonable oibra haibagi area dune hospital dumakti private hospital ni maming di panjara roige around 10 nungdang gi haibatai emergency ne na khoi si changin jarim niko heart ki hospital ni pharadau ne na aduga masigi keno se ai amtang ayeng bu se sengdok chong Imphal Heart Institute dinatre ay atop hospital am ni sam na re kan da to wa sengdok ho mathuk tari ba iman man bam chang ming bandramina ba ko ada chang ka 10:30 10 swai de da chang ka da swai de doctor income OPD maki area de late outpatient department outdoor patient keno se aduga ma swai de OPD ki ni haraga hek charge to bu khuto se 6500 for OPD na to bu ki charge paisa bu yam changi heart chang ngani khali madu lady ba infrastructure su dum costly dum oibani na khara su dum recovery to boi mathok su tayen khali Dr. Swai ki area se kamai thambini khara tahan ba yab jala paisa pai da bu so dam bangak tani yengura kan tadi paisa si su mathok ni hajari ba Dr. khara senior ni kitang haibi ra mosin taseng mani Manipur de private hospital jam su le ko se ada hoi yamamina apa yoi pato yoi ajire ko aduga ethical haitare ko da to jabi kitang di chanabam da ka oidu oiba jani da okay adu chana do ka yoi ma de haina basu opponent so haina de haina doctor machine ma discuss to nei se mai to na de na do as a whole doctor akoi society le ka no le ma se discussion to ya jire ko ada akoi ma da tin ba da di ayam ma si to na di Athouba tawladi kitang tawoy masibudi ming pala ko hybrid yapot adu nani mai di khangde ba government so mas kitang di jingjum som lai yes masagi regulation nama sek to bum di sang doi ni resman to ko west bengal de to ba jir ba mai west bengal de se person physics fayan lo view ko da mai haina ba yawi to bi copy kan hai ba yawi akoi so state government de ge to ba kitang amadi sangwi problem kan se ada masih as a whole public service kita muda paisa pai yoi pai de yoi aja ko ada hena extra awareness so ko bisu so nuai ta ba hayo me amna so masih doctor masih da so khanari working ngata ni masih yes khanda bai ti adum Dr. Singh da su loi bak to ama khak to loi to hai bi dinatre aduga nungdi nungai tabam di phauri check am ti to bom thoi madai du maroina medical directorate na madai du role bom thoi aduga free pangta tha ba su supate afaba to bom mayam su lei karim kan da phataba ama khak yaw buduna kitang hena khara kanu duna area khara henjan ba area do mi ne kitang nungai taba area thoi aduga hingning bai wafam di lai da su hingningi aduga paisa pai su hingningi hingning banina paisa pai dra bauta kari thamtoga kari yon thoga yengba ngamge try torokpani adwai du da kitang khangbi ba phai haiba area du ni sam na kan Dr. Julen maroina mapan na haiba mapan da yengbu si ta sengna kari haitare han bagi di en kan bada khoi swai te khara han gra mine education da kai da han khara di han gra ni sam na kan da duga maroina mapan da kai da chatluga tamu ba sing kari sing do swai da tawriba mapan da lady sing je swai da su leitaba ya de ne khalla kan da mayam punarak na swai da su private ki kari yam chokot pe area du ni sam na kan da swai area da Manipur ki film level of Manipur kano ni hospitality hai batai hospital ki matang da medical kano da hai batai medical kano si ground da yang kan da Manipur atopa state ka yang bada Dr. Jelen Singh adum lakti la amina kayam sothari government ki hospital na khara su dum lei ko swai da su dum karim kan yam nungai ta ba yauri wadi level se adwai yorani adu buk thangarane dum haiba adu karim kan da macha kari gumba khoi gi diagnostic hai batai test to matang x-ray khangde ma khangde adwai du di mapan da loro adwai da khare result sengi haiba yam nungai ta area khare yori ba doctor kitang haibi bi abro loram dai state akoi Manipur da ai wakhan da di akoi gi personnel matik chaba qualified personnel ti dum wat abran khal yes adi heart ki line da su cardiologist adum kharma kai dum layer brand khal aduga sida kitang akoi ki
ꯋꯥꯠꯄꯁꯤꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯊꯣꯔꯛꯑꯒ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯇꯤꯛ ꯆꯥꯅ ꯄꯤꯍꯧꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯐꯨꯜ ꯐꯪꯁꯅꯦꯜ ꯑꯣꯏꯕ ꯉꯝꯖꯗꯕ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯀꯤ ꯃꯊꯧꯁꯤ ꯏꯁꯝꯅ ꯑꯣꯖꯥ ꯑꯊꯧꯕꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥꯏꯔꯦ ꯄꯦꯁꯦꯟꯗ ꯌꯦꯡꯕ ꯑꯗꯒꯤꯗꯤ ꯍꯤꯗꯥꯛ ꯄꯤꯕ ꯄ꯭ꯂꯁ ꯍꯤꯗꯥꯛ ꯅꯠꯇꯕ ꯅꯟ ꯃꯦꯗꯤꯁꯤꯅꯦꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯁꯔꯖꯔꯤꯕꯨ ꯑꯣꯏꯔꯣ ꯄ꯭ꯔꯣꯁꯤꯖꯔ ꯑꯣꯏꯕ ꯄ꯭ꯔꯣꯁꯤꯖꯔ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯑꯃꯈꯛꯇꯅ ꯄꯨꯟꯕ ꯌꯥꯗꯦꯕ ꯄ꯭ꯔꯣꯁꯤꯖꯔ ꯉꯥꯛꯇꯅꯁꯨ ꯑꯅꯥꯕ ꯍꯦꯜꯞ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯖꯔꯤꯕ ꯁꯔꯖꯔꯤ ꯈꯛꯇꯅ ꯑꯅꯥꯕ ꯍꯦꯜꯞ ꯇꯧꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯏꯟꯇꯔꯚꯦꯟꯁꯟꯁꯤꯡꯁꯤ ꯈꯛꯇꯅꯁꯨ ꯑꯅꯥꯕ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯗꯦ ꯍꯦꯜꯞ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯤꯗꯥꯛꯀ ꯑꯗꯒꯤ ꯏꯟꯇꯔꯚꯦꯟꯁꯟꯁ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯄꯨꯂꯞ ꯆꯠꯀꯗꯧꯕꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯗꯨ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯃꯄꯨꯡ ꯐꯥꯏ ꯄꯦꯁꯦꯟꯗꯁꯨ ꯀꯥꯟꯅꯕ ꯄꯨꯂꯞ ꯐꯪꯒꯗꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯁꯤꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯂꯥꯛꯄ ꯃꯌꯥꯝꯁꯤ ꯃꯈꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯈꯣꯏꯒꯤ ꯍꯩꯖꯔꯨꯕ ꯇꯝꯖꯔꯨꯕ ꯁ꯭ꯀꯤꯜ ꯃꯌꯥꯝꯗꯣ ꯄ꯭ꯔꯣꯁꯤꯖꯔ ꯃꯌꯥꯝꯗꯣ ꯇꯧꯖꯅꯕ ꯁꯔꯖꯔꯤꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯄꯨꯊꯣꯛꯑꯒ ꯇꯧꯖꯅꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯤꯕꯤꯈꯤꯗꯕ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯉꯁꯤꯁꯨ ꯖꯦꯅꯤꯝꯁꯇ ꯑꯩꯈꯣꯏꯒꯤ ꯐꯨꯜꯂꯤ ꯀꯥꯔdiology ꯐꯪꯁꯟ ꯇꯧꯗꯦ ꯃꯔꯝꯗꯤ ꯏꯁꯝ ꯁꯝꯅ ꯖꯦꯅꯤꯝꯁꯇ ꯂꯩꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯤ ꯉꯁꯤ ꯔꯤꯝꯁꯇ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯂꯩ ꯅꯤꯡꯊꯤꯅ ꯊꯕꯛ ꯇꯧꯗꯦ ꯃꯆꯤꯟ ꯌꯥꯏ ꯑꯃꯨꯛ ꯍꯥꯏ ꯌꯥꯗꯦ ꯑꯃꯨꯛ ꯍꯥꯏ ꯋꯥꯔꯤꯕꯨ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔdiologist ꯂꯩꯕ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯧꯕꯁꯦ ꯍꯥꯔꯠꯀꯤ ꯂꯩꯕ ꯀꯥꯡꯕꯨꯁꯤꯗꯤ ꯃꯣꯏꯒꯤ ꯃꯈꯣꯏꯁꯦ ꯑꯅꯤꯃꯛ ꯊꯕꯛ ꯇꯧꯍꯟꯒꯗꯧꯕꯅꯦ ꯑꯃꯅ ꯍꯤꯗꯥꯛꯀꯤ ꯑꯃꯅ ꯏꯁꯝ ꯁꯝꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯤꯖꯔꯒꯤ ꯃꯌꯥꯝꯗꯣ ꯑꯅꯤꯗꯨ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯄꯦꯁꯦꯟꯗꯁꯨ ꯀꯥꯟꯅꯒꯗꯧꯕꯅꯤ ꯃꯈꯣꯏꯗꯁꯨ ꯁꯤꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯐꯨꯜꯐꯤꯜ ꯑꯣꯏꯅ ꯐꯥꯎꯖꯒꯗꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨ ꯄꯤꯕꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯅꯩꯅꯕꯤꯈꯤꯕꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ coherence ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯇꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯃꯗꯤ ꯏꯁꯝ ꯁꯝꯅ ꯈꯔ ꯎꯕ ꯋꯥꯠꯂꯤ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯃꯇꯤꯛꯇꯤ ꯂꯣꯏꯅ ꯆꯥꯕ ꯂꯧꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯍꯩꯕꯁꯨ ꯂꯣꯏꯅ ꯍꯩꯕ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯄꯨꯂꯞ ꯄꯨꯜꯂꯒꯗꯤ ꯍꯦꯟꯅ ꯋꯥꯈꯜꯁꯨ ꯊꯣꯛꯀꯗꯧꯕ ꯑꯗꯨꯒ ꯄꯦꯁꯦꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯏꯁꯝ ꯁꯝꯅ ꯈꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯅꯩ ꯍꯥꯏꯕ ꯂꯩꯇꯦ ꯑꯣꯖꯥ ꯑꯊꯧꯕꯁꯨ ꯍꯥꯏꯒꯗꯧꯅ ꯑꯩꯅ ꯈꯪꯗꯕ ꯃꯥꯅ ꯈꯪꯕ ꯌꯥꯏ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯌꯥꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯒ ꯄꯦꯁꯦꯟꯗꯨ ꯃꯄꯥꯟꯗ ꯊꯣꯛꯇꯕꯤꯗ ꯁꯤꯗ ꯅꯤꯡꯊꯤꯅ ꯃꯑꯣꯡ ꯇꯥꯅ ꯐꯍꯟꯁꯤ ꯍꯥꯏꯕꯒꯤ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯋꯥꯠꯂꯤ ꯇꯤꯝ ꯋꯥꯛꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯏꯊꯟꯇꯅ ꯍꯦꯟꯅ ꯌꯥꯔꯣꯏ ꯐꯨꯠꯕꯣꯜꯗ ꯍꯥꯏꯔꯒ ꯇꯤꯝ ꯋꯥꯛꯇꯨ ꯃꯇꯝ ꯑꯃꯒꯤ ꯄꯦꯂꯦꯗꯣ ꯃꯊꯟꯇ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯔꯣꯗꯣꯅ ꯐꯅ ꯍꯩꯔꯦꯗ꯭ꯔꯁꯨ ꯇꯤꯝ ꯋꯥꯛꯅꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯐꯖꯔꯛꯄ ꯋꯥꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯇꯤꯝ ꯋꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯗꯥꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯂꯥꯁ ꯔꯤꯃꯥꯔꯛꯁ ꯉꯁꯥꯏ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯏ ꯋꯥꯔꯜड ꯍꯥꯔꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯥꯏꯒꯤꯗꯤ ꯑꯩꯅ ꯍꯪꯖꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯃꯅꯤꯄꯨꯔꯒꯤ ꯉꯁꯥꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯃꯣꯗꯤꯐꯥꯏꯠ ꯇꯧꯕ ꯆꯪꯕꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯀꯔꯤꯁꯤꯡ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁ꯭ꯋꯥꯏꯗꯗꯤ ꯃꯤ ꯑꯣꯏꯔꯗꯤ ꯅꯤꯁꯥ ꯑꯃꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯑꯗꯨꯝ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅꯗꯕꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯋꯥꯏꯗꯨꯗ ꯁꯝꯍꯥꯏ ꯔꯣꯡꯂꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯧꯅꯁꯨ ꯊꯣꯛꯄ ꯑꯦꯔꯤꯌꯥꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯗꯨ ꯅꯠꯇꯦ ꯗꯥꯛꯇꯔꯅ ꯈꯔ ꯁꯦꯅꯤꯌꯔꯅꯦ ꯃꯌꯥꯝꯁꯤꯗꯒꯤ ꯑꯝꯇꯪ ꯂꯥꯁ ꯔꯤꯃꯥꯔꯛ ꯋꯥꯔꯜड ꯍꯥꯔꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯝꯇꯪ ꯄꯤꯕꯤꯌꯨꯁꯨꯅꯤ ꯍꯣꯏ ꯋꯥꯔꯜड ꯍꯥꯔꯠ ꯗꯦꯒꯤ ꯉꯁꯤ ꯇꯧꯔꯤꯕ ꯐꯪꯁꯟꯁꯦ ꯃꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯄꯥꯟꯗꯝꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯌꯥꯏ ꯊꯣꯛꯍꯟꯗꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤꯗ ꯃꯁꯤ ꯇꯧꯗꯕ ꯍꯥꯏꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯉꯥꯛꯇ ꯑꯩꯈꯣꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯃꯣꯗꯤꯐꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕꯤꯔꯒ ꯆꯥꯕ ꯊꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯚꯦꯖꯤꯇꯦꯕꯜꯅ ꯌꯥꯝ ꯆꯥꯕꯤꯔꯕ ꯑꯗꯨ ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯆꯥꯕ ꯎꯍꯩ ꯋꯥꯍꯩ ꯌꯥꯝ ꯆꯥꯔꯕ ꯊꯥꯎꯒꯤ ꯁꯔꯨꯛ ꯍꯟꯊꯕꯤꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯦꯗ ꯃꯤꯠꯀ ꯍꯥꯏꯕꯁꯦ ꯊꯥꯎ ꯌꯥꯝ ꯌꯥꯎꯋꯦ ꯃꯣꯏꯁꯦ ꯄꯣꯛꯀꯨꯝꯕ ꯄꯤꯛꯄꯁꯦ ꯃꯣꯏ ꯌꯥꯔꯤꯈꯣꯏ ꯆꯥꯕꯤꯗꯕ ꯃꯣꯏꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯁꯤ ꯍꯟꯊꯕꯤꯕ ꯁꯦꯀꯦꯟ ꯊꯤꯡ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯒꯤ ꯆꯥꯡ ꯈꯔ ꯍꯦꯟꯒꯠꯄꯤꯔꯕ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯑꯣꯏꯔꯁꯨ ꯒꯥꯔꯗꯦꯟ ꯑꯣꯏꯔꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯣꯏꯔꯁꯨ ꯀꯣ ꯑꯗ ꯋꯥꯀꯤꯡ ꯆꯠꯄ ꯑꯣꯏꯔꯁꯨ ꯖꯣꯒꯤꯡ ꯇꯧꯕ ꯑꯣꯏꯔꯁꯨ ꯁꯥꯏꯀ꯭ꯂꯤꯡ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯍꯥꯔꯠ ꯍꯦꯜꯊꯤ ꯌꯥꯝ ꯑꯣꯏꯌꯦ ꯃꯣꯏꯁꯦ ꯌꯥꯝ ꯐꯤꯖꯤꯀꯦꯜ ꯃꯨꯚꯃꯦꯟ ꯍꯦꯟꯒꯠꯍꯟꯕꯁꯤ ꯃꯤꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯕ ꯍꯩꯅꯅꯨ ꯃꯗꯨ ꯍꯦꯕꯤꯠ ꯑꯃ ꯊꯝꯕꯤꯕ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯇꯣꯕꯦꯀꯣꯁꯤꯃ ꯊꯥꯗꯣꯛꯄꯤꯔꯣ ꯃꯁꯤꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯦ ꯃꯁꯤꯗꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯁꯤ ꯌꯥꯝꯅ ꯊꯥꯗꯣꯛꯅꯔꯦꯗ ꯇꯣꯕꯦꯀꯣ ꯆꯨꯞ ꯊꯛꯄ ꯀꯥꯡꯕꯨꯁꯤ ꯂꯩꯔꯛꯇ꯭ꯔꯦ ꯑꯦꯛꯁꯦꯞ ꯖꯄꯥꯟꯒꯨꯝꯕ ꯈꯔ ꯊꯛꯏꯗ꯭ꯔꯥ ꯑꯗꯩ ꯊꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯜꯀꯣꯍꯣꯜꯁꯤꯃ ꯍꯣꯏ ꯄꯨꯔꯥ ꯕꯦꯟ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨ
ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯈꯪꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯒꯤ ꯑꯦꯚꯔꯦꯖ ꯈꯪꯅ ꯇꯧꯕꯤ ꯇꯥꯕ ꯊꯛꯇꯕꯅ ꯐꯗꯤ ꯐꯩ ꯑꯃꯗꯤ ꯕꯦꯁꯇꯤ ꯊꯛꯇꯕꯗꯨꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒ ꯊꯛꯄꯤꯔꯒꯗꯤ ꯗꯣꯖ ꯑꯝꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕꯤꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯊꯛꯀꯗꯤ ꯃꯥꯒꯤ ꯑꯅꯥꯕ ꯌꯥꯝ ꯊꯣꯛꯏ ꯍꯥꯏꯁꯤꯅꯦꯕ ꯑꯊꯧꯕ ꯂꯥꯁ ꯃꯥꯔꯛ ꯀꯩ ꯑꯩ ꯃꯔꯨ ꯉꯁꯥꯏꯒꯤ ꯑꯩ ꯑꯊꯧꯕꯗꯩ ꯈꯪꯅꯤꯡꯉꯤꯁꯦ ꯑꯗꯨꯝ ꯌꯥꯝꯁꯨ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅꯀꯣ ꯑꯊꯧꯕꯅꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄꯗ ꯃꯁ꯭ꯋꯥꯏꯁꯤꯗꯤ ꯐꯠꯇꯦꯅ ꯊꯥꯗꯣꯛꯄꯤꯔꯝꯕ ꯁꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯖꯔꯤꯕ ꯑꯊꯧꯕꯒꯤ ꯂꯥꯏꯐꯇꯁꯨ ꯉꯁꯥꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯃꯣꯗꯤꯐꯥꯏꯠ ꯇꯧꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯟꯇ꯭ꯔ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯁꯨꯅꯤ ಲಾಸ್ಟ್ ರಿಮಾರ್ಕ್ಸ್ ꯑꯣꯏꯅ on this World Heart Day ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯃꯁꯤ ꯑꯍꯟ ꯑꯃꯒꯤ ꯀꯩꯅꯣꯝ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯍꯟ ꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯤꯗꯔ ꯑꯆꯧꯕ ꯑꯃꯅꯦ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯅꯤ ꯁꯤ ꯑꯗꯨꯝ ꯑꯩ ꯋꯥꯈꯜꯗꯤ ꯃꯥ ꯏꯕꯨꯡ ꯅꯣꯏꯅ ꯅꯣꯡꯃꯁꯤ ꯄꯨꯡ 24ꯅ ꯁꯥꯏ ꯅꯣꯏꯅ ꯄꯨꯡ ꯑꯃꯇꯪ ꯅꯁꯥꯒꯤ ꯁꯥꯖꯦꯟꯒꯤ ꯀꯥꯏꯊꯣꯛ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯅꯣ ꯍꯥꯏꯁꯦ ꯍꯪꯉꯤ ꯃꯥ ꯃꯁꯥꯃꯛ ꯉꯁꯤꯕꯨꯛꯇ ꯐꯤꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯦꯕ ꯄꯨꯡ 24ꯁꯦ ꯑꯩꯈꯣꯏꯅ ꯄꯨꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯨꯡꯈꯥꯏ ꯑꯃ ꯄꯤ ꯉꯝꯗꯦ ꯍꯥꯏꯁꯦ ꯑꯦꯛꯁꯀ꯭ꯌꯨꯖꯅꯦꯕ ꯑꯩꯅ ꯇꯁꯦꯡꯅ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯇꯧ ꯉꯝꯕ ꯄꯣꯠꯅꯦꯕ एक्सरसाइज एटलीस्ट हाफ एन आवर नत्रग 1 आवर बुक्ति पीबियो मसीमा डाइट टुग लोइनना चलगदी अई खमदा याम सांगना याम नुंगाइबा लाइफ अमा हेल्दी लाइफ अमा लीड तौबु याई अदुगा वर्ल्ड हार्ट डे गे याम टारगेट सी हुजिक नहा सिंगचे सो हार्ट सोकपा हौक्ट्रिबा कांगबुसने सिदने अखोनि हैबिट सी हाफौनगिसे अवेयरनेस पिनिंगिसे मोइना खितंग हेल्दी ओइन लेरगदी याम सांगना हिंगनी याम नुंगाइना हिंगनी याम प्रोडक्टिव ओइन हिंगनी अदुगा मोइगी रेस्पोंसिबिलिटी ने सिजु माई रेस्पोंसिबिलिटी ने कइनदा माना माई फैमिली तालक ब्रेड अर्नर होते नहा मैम अखोई मेसेज से सीधनी एक्सरसाइज हाफ एन आवर नत्रग पुंग अमदी तौबियु डाइट खरा चेक्शन बियु अदुगा टोबेको म यारिगै लाभना लेबिरो हाइरिबसिंग तंगाई खदने खनबियु सम हायका डॉक्टर जिलेन लास्ट मार्क करी थबिनिंग इसाना कोई वर्ल्ड हार्ट डे के थिंग से ओजासिंग से पन्नी ही बतो कोई की वर्ल्ड हार्ट डे के हार्ट की लाइना सिनिसम मेजर किलर नहीं 80% of masigi killing अखोई सीबसिना मु हार्ट अटैक तो सी अन हार्ट अटैक सिना मतम पीब नतबनिना कोइना नौरिङाइदगी अखोई ngसाइगी लाइफस्टाइल मोडिफिकेशन दा इसाना सेक्शन जहौबा नाहौरिङाइदगी उम सेक्शन बिबे यारे अन नाहौरिङाइदगी माला इमुंग दा लेइबा नहासिंग अमदि अहनसिंग पुलप पुन्ना सिमसन सेक्शन मिना हार्ट अटैक से वार्निंग पिरम दे अदुना इसा इसा की बिहेवियर दो खर खर वार्निंग पिबियु सेखेलो से बिनि सम दायरेगा डॉक्टर अथौबा दुगा डॉक्टर प्रेमचंद दुगा डॉक्टर जिलेन से इंपैक्ट न्यूज से दो लाखबिबा दुगा सेगी जंदा मणिपुर से मपुंग फान बिबगे दमते लोसेलकपुदी काई खरुजर गेस औ मपु अमुकन थागचरी ngasi damak ta इंपैक्ट न्यूज के जंदा मणिपुर मतंग से लोसन बतन जाय रोले अदुबु लमदम से थोगलिबा थौदो वाथो क्या के मरिक सम रिपोर्ट के दमक इंपैक्ट न्यूज बियंग तादुना लिबियो